ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯂꯩ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯀꯔꯤ ꯌꯦꯡꯁꯤꯕ? ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯣ? ꯊꯔꯣ ꯁꯪꯕꯤꯅ, ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯍꯟꯗꯛ ꯃꯔꯛ ꯃꯃꯤꯠ ꯃꯅꯥ ꯉꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯖꯩ꯫ ꯇꯨꯝꯕꯗꯒꯁꯤ ꯃꯃꯪ ꯃꯍꯥꯗ ꯆꯣꯏꯔꯣꯟ ꯑꯣꯏꯅ ꯊꯥꯖ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯎꯔꯛꯏ ꯄꯣꯠꯅꯤ꯫ ꯑꯗ ꯑꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯨꯅ ꯀꯔꯤꯅꯣ ꯑꯁꯦꯡꯕ ꯑꯃ ꯈꯪꯇꯣꯛꯎꯔꯒꯦ ꯍꯥꯏꯗꯅ ꯏꯃꯥꯒꯤꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯃꯊꯥ ꯌꯨꯝꯅꯥꯛ ꯍꯥꯏꯔꯛꯑꯣ, ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯑꯩ ꯌꯦꯡꯒꯦ꯫ ꯁꯒꯣꯜꯁꯦꯝ ꯑꯃꯨꯇꯣꯝꯕ ꯍꯥꯏꯕ ꯃꯤꯡꯗ ꯁꯤꯗꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯅꯨꯃꯤꯗꯥꯡꯗꯒꯗꯤ ꯊꯤꯕ ꯈꯪꯂꯝꯗꯧ ꯃꯥꯟꯗꯦ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ, ꯃꯍꯤ ꯃꯝꯂꯕꯁꯨ ꯃꯥꯅ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯛꯄꯗ ꯂꯪ ꯇ꯭ꯔꯦꯛ ꯂꯪꯕ ꯃꯌꯥꯁꯤꯡꯗꯨ ꯎꯕꯗ ꯀꯗꯥꯏꯗ ꯂꯩꯒꯦꯁꯦ ꯑꯗꯨꯝ ꯈꯪꯉꯤ꯫ ꯋꯥꯗꯤꯌꯦ ꯊꯤꯅꯕꯒꯤꯗꯤ꯫ ꯏꯕꯦꯂꯩ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯍꯩꯁ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯁꯛꯅ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯂꯥꯏ ꯃꯥꯜꯂꯁꯨ ꯁꯦꯜ ꯆꯕꯨꯟ ꯆꯕꯨꯟ ꯁꯠꯄꯒꯤ ꯅꯨꯄꯤꯅꯗꯤ ꯐꯖꯅ ꯀꯦꯜꯂꯤ ꯍꯩ꯫ ꯃꯃꯤꯠ ꯑꯁꯤꯁꯨ ꯑꯅꯤꯗ ꯄꯥꯟꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯇꯔꯥꯕꯨ ꯍꯦꯟꯅ ꯌꯥꯝꯅ ꯄꯥꯜꯂꯤꯗ ꯃꯃꯤꯠ ꯑꯣꯈꯥꯛ ꯉꯥꯎꯕ ꯅꯨꯄꯥꯅꯤ꯫ ꯑꯃꯣꯝ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ, ꯃꯇꯨꯡ ꯍꯦꯛꯇ ꯏꯟꯅꯈꯤꯅꯦ꯫ ꯏꯁ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ꯫ ꯏꯃꯥ, ꯃꯃꯤꯠ 10 ꯄꯥꯜꯂꯤꯕꯗꯣ ꯑꯃꯈꯛ ꯄꯥꯜꯍꯟꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ? ꯑꯩ ꯈꯛꯇꯪ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯅꯕ ꯁꯦꯜ ꯆꯪꯂꯕꯁꯨ ꯆꯪꯁꯅꯨ, ꯃꯃꯤꯠꯇꯣ ꯑꯃꯈꯛ ꯑꯣꯏꯅ ꯑꯃꯨꯛꯇ ꯄꯥꯜꯍꯟꯁꯤ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯕꯦꯝꯃ, ꯃꯇꯝ ꯍꯦꯜꯂꯦ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯂꯝꯗ ꯅꯨꯄꯤ ꯐꯥꯎꯕ ꯊꯤꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯃꯠꯇꯒ ꯅꯠꯇꯦꯀꯣ, ꯅꯨꯄꯤ 2ꯅꯤ꯫ ꯊꯔꯣ ꯁꯪꯕꯤ ꯃꯥꯗꯤ ꯋꯥꯟꯊꯅꯤꯡꯂꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯁꯛ ꯏꯊꯤꯈꯩ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯅꯨꯔꯥ ꯃꯥꯟꯕ ꯅꯨꯄꯥꯁꯤꯗ ꯂꯩꯔꯨꯕꯅꯦꯕ, ꯑꯗꯨꯒꯗꯤ ꯂꯝ ꯀ꯭ꯔꯤꯁꯅ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯀꯣ꯫ ꯀꯞꯀꯦ ꯍꯥꯏꯔꯕꯁꯨ ꯀꯣꯟꯅ ꯀꯞꯄꯣ, ꯑꯩꯒꯤ ꯗꯈꯤꯅꯥꯗꯨꯗꯤ ꯍꯥꯟꯅ ꯄꯤꯔꯛꯎ꯫ ꯊꯃꯣꯏ ꯀꯥꯏꯔꯤꯅꯤ ꯁꯥꯗꯅ ꯑꯩꯒꯤ ꯗꯈꯤꯅꯥꯒ ꯑꯃꯨꯛ ꯄꯤꯔꯝꯗꯕꯤ ꯆꯠꯈꯤꯅꯤ꯫ ꯄꯤꯒꯦ ꯀꯩꯗꯧꯔꯒꯦ? ꯉꯥꯏꯍꯥꯛꯇ ꯊꯃꯣꯏꯁꯦ ꯄꯦꯟꯅ ꯀꯞꯈꯤꯒꯦ ꯇꯧꯕꯅꯦ꯫ ꯇꯥꯅꯤꯡꯗꯦ, ꯍꯧꯖꯤꯛ ꯀꯞꯂꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯅꯍꯥꯟꯅ ꯃꯃꯤꯠ ꯃꯅꯥ ꯉꯥꯎꯔꯦ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟꯗꯣ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯀꯣꯛ ꯆꯦꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯈꯩ ꯑꯉꯥꯡ ꯌꯥꯎꯔꯝꯗꯥꯏ ꯂꯥꯛꯂꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯀꯞ ꯂꯥꯎ ꯇꯧꯕꯤꯔꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯆꯥꯁꯨ ꯌꯥꯎꯗꯧꯔꯕꯣ? ꯑꯩꯅ ꯎꯕꯗ ꯅꯨꯄꯤ ꯌꯥꯏꯃ ꯑꯣꯏꯗꯧꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗꯅ ꯎꯏ꯫ ꯑꯇꯣꯝꯕꯤꯗꯨꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦ꯫ ꯊꯔꯣ ꯁꯪꯕꯤ, ꯑꯩꯗꯤ ꯂꯣꯏꯔꯦꯗꯀꯣ꯫ ꯍꯦ ꯀꯥꯊꯤꯃꯨ, ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ ꯏꯁꯤꯡ ꯑꯁꯥꯕꯗ ꯅꯀꯣꯛꯇ ꯅꯝꯁꯤꯜꯂꯒ ꯁꯧꯍꯟ ꯈꯣꯛꯀꯦ ꯈꯪꯂꯣꯏꯗ꯭ꯔꯥꯗꯣ? ꯏꯃꯥ, ꯏꯃꯥꯒꯤ ꯗꯈꯤꯅꯥꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯑꯩ ꯆꯠꯂꯦ, ꯅꯨꯄꯥ ꯍꯥꯠꯂꯨꯈꯤꯒꯦ꯫ ꯍꯦꯔꯥ, ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯗꯅ꯫ ꯂꯨꯄꯥ ꯀꯌꯥꯅꯣ ꯀꯠꯂꯝꯂꯤꯕꯁꯤꯅ? ꯂꯨꯄꯥ 5 ꯈꯛ? ꯁꯤꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯌꯦꯡꯂꯒ ꯂꯨꯄా 5 ꯈꯛ ꯀꯠꯂꯝꯕ? ꯏꯃꯨꯡꯗꯒꯤ ꯏꯕꯦꯂꯩꯒꯤ ꯃꯆꯥꯅꯨꯄꯥ ꯂꯩꯁꯦꯝꯕ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯤ꯫ ꯏꯃꯥ, ꯏꯆꯟ ꯂꯩꯇꯤꯌꯦ, ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯉꯁꯥꯏ ꯇꯥꯛꯊꯣꯛꯄꯗꯒꯤ ꯃꯁꯛ ꯃꯁꯥꯒ ꯎꯗꯦ꯫ ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯍꯟꯗꯛꯇꯤ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ, ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯔ ꯃꯥꯜꯂꯦ꯫ ꯈꯪꯖꯗꯦ ꯀꯗꯥꯏ ꯆꯠꯈꯤꯕꯅꯣ? ꯁꯦꯛꯄꯤ ꯃꯥꯟꯈꯩ ꯃꯁꯥ ꯈꯞꯇꯅ ꯄꯥꯏꯔꯝꯈꯤꯅꯤ꯫ ꯑꯩꯅ ꯉꯥꯡ ꯁꯛꯂꯕꯁꯨ ꯃꯅꯥꯗ ꯍꯥꯞꯄꯤꯗꯦ, ꯑꯗꯨꯅ ꯑꯩꯁꯨ ꯇꯜꯂꯦ ꯉꯥꯡꯗꯧꯕ꯫ ꯅꯨꯄꯥꯒꯗꯣ ꯀꯣꯏꯒꯦꯁꯨ ꯀꯣꯏꯖꯔꯁꯅꯨ, ꯃꯁꯛꯅꯒ ꯈꯔ ꯊꯤꯖꯜꯂꯦ꯫ ꯍꯌꯦꯡ ꯈꯔ ꯂꯤꯁꯜꯂꯛꯂꯒ ꯅꯨꯄꯥ ꯐꯪꯂꯣꯏꯗꯣꯏ ꯁꯔꯨꯛ ꯑꯃ ꯀꯣꯏꯔꯒ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅ ꯐꯩ꯫ ꯀꯥꯔꯟ ꯇꯨꯔꯟ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯏꯃꯥ, ꯇꯥꯅꯤꯡꯗꯦ꯫ ꯃꯅꯞ ꯁꯤꯠꯄ ꯐꯥꯎꯕꯗ ꯁꯤꯠꯄ ꯍꯩꯇ꯭ꯔꯤꯕ ꯅꯆꯥꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯀꯣꯏꯔꯒ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯀꯔꯤꯕꯨ ꯇꯧꯅꯤꯒꯦ? ꯈꯨꯂꯣꯛꯄꯤ ꯃꯥꯏ ꯁꯥꯟꯅꯔ ꯂꯩꯖꯅꯤ꯫ ꯐꯖꯔꯤꯅꯦ, ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯒ ꯂꯩꯖꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯗꯤ ꯂꯨꯍꯣꯡꯕꯗ ꯑꯎꯟꯄꯣꯠꯀ ꯑꯃꯠꯇ ꯍꯥꯞꯂꯔꯣꯏꯁꯤ꯫ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯅꯕ ꯅꯨꯡ ꯈꯔ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯁꯤ, ꯑꯥꯗ ꯅꯨꯡ ꯈꯨꯟꯅꯗꯅꯕ꯫ ꯍꯣ ꯑꯗꯨꯅꯦ ꯅꯃꯥ ꯑꯩꯅ ꯄꯥꯝꯂꯤꯁꯤꯁꯨ, ꯁꯦꯜ ꯇꯤꯡꯅꯕꯅꯤ, ꯀꯩ ꯀꯥꯟꯅꯗꯅ ꯑꯎꯟꯄꯣꯠ ꯍꯥꯞꯇꯣꯏꯅꯣ? ꯂꯩꯁꯦꯝꯕ ꯃꯃꯥꯒ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯀꯦꯊꯕꯤ ꯏꯁꯧ ꯇꯧꯗꯨꯅ ꯈꯣꯃꯩꯗ ꯆꯩꯔꯤ꯫
Nang noigi awathabi do huran basu ngamdrababa. Nate, aina nangwanda noigi awathabi athumbado. Chaningi na amata heglaga pura o hairese. Kayam di kuire. Nang na noi naman heki yaroi. Tumina huralaga oina pura ken hairakpa natro. Aduga haujiba huran basu ngamdaba. Nate, kay kana doino ibani koina bagya. Nuksina bagi kay kana doino ba. Awathabi ama pa huralaga pizza basu ngamde. Yara doine. Khoimado. Aina awathabi hurani khangbra kaino. Awathabi do adum sangaga seneraga leire haba. Aduna ngamdabane ba huran bado. Ado aikhoigi do nataba idaw muja hoigi do. Adu aisu heklaga pura agi. Adu oina zaro. Chaningde. Muraga thiba amuja haidugi awathabi do yam haudabane. Isam-jamane ba mahauga do amta yaudabane ba. Aina chaningi se noi awathabi haubadu ne ba. To break thambado. Aidi adu sani hairiba sini ko. Hek pijadraba nanga ya kainer. As nang sho du faudi henmandra. Awathabi pijadabibu kainagani haisibu. Sidi khare henmarida. Nangi sidi ai nungsibadai awathabi chaningbani hena lumna lobu mal. Sum hairine nanga kainabadi kaisungam oisu. Ado hayeng di labukta tharoi khulusira. Ai tharoi thongba yam chaningeba. Khulusi aine. Adadi hayeng chak hek tokpaga khulurase. Nangkhong da ai ngairamo. Ai chak tokpaga adum tholage. Hoi, ngana di sasiko yam khunaba. Kundale mamang nupi ahanda. Thini 𝐾𝐽 hairi. Aina nangoda hanjin. Amaibi singi manakta toina sakano na kayarak no haibado. Nang lawdi ni ha, lawdi ba. Aina pamjadaba thabak nang kayam tongningi. Ayingbi tapna khumi. Ima, moi tasawna yu yamna thakpasida. Phana ba haiduna. Amaibi amatana zarubane. Sibu kayam kairage. Aina tawribase. Moi tasawu yu thakpa phana bane. Amadi imung santi phangna bane. Nami chupa moi tasawni yu thakzilaga law khong tawbase. Migi mangda ikai. Isa gidama mama ai leiri. Ai hingliye. Aina ngamnaba isabu warakani. Yu thakpa phananaba amaibi tanabagi karisu darka tade. Aduga kundale aina hingliba makai. Amaiba amata. Imung asida pusilakpa sungya yaro. Nang suni. Hayengdagi amaibigi manakta satpa yaro. Aina ngamnaba isabu warakani. Ayingbi atapa khonjelda yaningtana hai. Amaiba tanaraga kari tawrabage. Aigidi ipuroibane. Aduna ipuroiba mangba yaro. Imagidi jinkhakni. Ngangani, chaigani, warakani hairaga. Nazanupa ubada kaukhiba ngaktane. Imana nazanupa warakpa ngairingai. Nazanupa di mangyawgo soiroi. Si hairamduna ayingbi imung sangki. Moli mamauna magi sinthakta khumlamlaga changkhiba aduda kundali thabaka yeiduna haizai. Hari. Kayadanon he. Imon kai aigi sinthaktaga su khumlamba sai. Hai, thola kholawo. Wa sabsabi ama ngangna silao habane. La khuo. Tanja aduda khomai ma sumonda nungaina thongandagi nok-noktona changliklambi. Macha atomba ubada Machado Emou onsenduna chairi. Hai usek mathi manba. Nang kai jalui. Hek nongan baga satoidi tawlei si karigino habani. Koi noi ma. Ai pakhang ni pakhang. Pakhang aina chatana hadubinam chatyabro. Naha haisidi koigadawni, langgadawni, chatgadawni, ngawgadawni. Is yam pakhang ni ko. Yam pakhang ni ba. Hai pakhang khuningkai chamot na ba. Iru du hana seng luba tamkho. Iru di luningde. Manam isen kai. Ai di pakhang ni kai. Nasaktuga ngari zafu hek maladana. Isa ni kai na hainingde ne khuthi lakthi do. Is imadi yam phazar he. Imana thibaine aina thise. Imana phazaragabu aina karigi phazarmoy. Ngangna imung sangki gitawi kundali na khamlaga. Changkhinu wari sakhisi. Kaino kai wari nu sadubo. Iru jau kai di haraganu. Indam thani. Iru zabagi wanati. Aina haigadawri basi. Nang hantak marak awangi Amaibigi belegi machanupi hangoi tong sangman biduga toina chatminai hai. Adu karigino. Aidi habiri sini. Amaibigi machaga hek mawoina pusilaklaba. Nang hingphum phumi khangu. Pamde hairibasini aidi. Khomai mihundi sudrabani mamagi apam-pamda mahaksu khangi. Amaiba yade haibasu mahak khangi. Adubu kethabibusu mahakna nungsi. Lat tawduna mihun chongliba adu phasillaga karisu tawdaba saduna khumi. Aduna mo kana tamaino. Lekai mi singsisu mathaudi okhak leitaba jani.
ꯂꯩꯀꯥꯏ ꯏꯆꯟꯅꯨꯄꯤꯗꯨꯒ ꯉꯥꯏꯍꯥꯛ ꯊꯦꯡꯅꯕꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯗꯨ ꯐꯥꯎ ꯍꯦꯛ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏ ꯋꯥꯅꯤ ꯂꯥꯏꯃ ꯃꯊꯧ ꯂꯩꯇꯦꯀꯣ ꯉꯥꯡꯗꯅ ꯈꯣꯝꯃꯩ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯀꯨꯟꯗꯥꯂꯩ ꯑꯁꯤ ꯃꯍꯧꯁꯥꯗꯒꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯌꯥꯗꯦ ꯅꯥꯔꯕꯁꯨ ꯃꯍꯥꯛ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕ ꯇꯥꯟꯅꯗꯦ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯂꯩ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯆꯧ ꯅꯥꯗꯨꯅ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯑꯃꯅ ꯂꯥꯌꯦꯡꯕꯤꯔꯤꯅꯤ ꯍꯥꯏꯔꯝꯂꯒ ꯈꯣꯏꯗꯧ ꯁꯠꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯐꯅ ꯎꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯁꯨꯡꯌꯥ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛꯈꯨꯝꯗꯅꯤ ꯀꯦꯊꯕꯤ ꯃꯥꯗꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯉꯥꯎꯔꯤꯉꯩ ꯄꯥꯝꯃꯨꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯆꯥꯛ ꯊꯣꯡꯈꯤꯕ ꯑꯣꯏꯕꯅ ꯏꯟꯁꯥꯡ ꯑꯗꯨ ꯊꯨꯝ ꯊꯥꯛꯂꯝꯗ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯍꯧꯔꯕ ꯂꯩꯁꯦꯝꯕ ꯃꯆꯝꯗ ꯁꯨꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏ ꯏꯟꯁꯥꯡꯁꯤꯗꯤ ꯊꯨꯝ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦꯅꯦ ꯁꯤꯗꯤ ꯏꯕꯦꯂꯩꯁꯨ ꯁꯨꯛꯇꯣꯛꯂꯒ ꯐꯖꯔꯤꯅꯤ ꯁꯤꯗꯤ ꯃꯣꯔꯣꯛ ꯉꯥꯛꯇ ꯊꯨꯝ ꯀꯧꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯕ ꯅꯠꯇꯦ ꯅꯪꯕꯨ ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯍꯧꯗ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯀꯦꯊꯕꯤ ꯅꯣꯛꯐꯦꯠ ꯂꯩꯔꯝꯕꯗꯒꯤ ꯆꯥꯛꯇꯣ ꯏꯟꯁꯥꯡ ꯇꯣꯠꯇꯨꯅ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯛꯂꯒ ꯃꯣꯔꯣꯛ ꯉꯥꯛꯇ ꯑꯩꯕꯨ ꯉꯁꯥꯏ ꯊꯨꯝ ꯊꯥꯛꯈꯤꯕ꯭ꯔꯅꯦ ꯊꯥꯛꯈꯤꯒꯨꯝꯗꯤ ꯇꯧꯕꯅꯤꯁꯦ ꯍꯣ ꯊꯨꯝꯗꯣ ꯊꯥꯛꯇꯕꯒꯤꯅꯤ ꯏꯆꯝ ꯆꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯆꯥꯛ ꯊꯣꯡꯂꯤꯅꯦꯅ ꯅꯕꯨꯡꯅꯤꯡ ꯈꯣꯏꯖꯪꯅ ꯊꯣꯡꯗ꯭ꯔꯕꯅꯤꯅ ꯏꯟꯁꯥꯡꯁꯤꯗꯤ ꯍꯥꯎꯔꯦꯕ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯅꯪꯅꯦ ꯍꯟꯗꯛ ꯃꯔꯛ ꯏꯔꯥꯡ ꯃꯩꯇꯧ ꯇꯧꯏꯀꯣ ꯏꯄꯤꯛ ꯄꯤꯛꯈꯩ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯔꯝꯃꯗꯤ ꯑꯩꯅ ꯐꯨꯕꯗꯤ ꯌꯦꯡꯉꯨ ꯀꯦꯊꯕꯤ ꯁꯥꯎꯖꯤꯟꯅꯗꯨꯅ ꯑꯁ ꯌꯥꯔꯦ ꯉꯁꯤꯈꯛ ꯏꯟꯁꯥꯡ ꯊꯨꯝ ꯊꯥꯛꯄ ꯀꯥꯎꯕꯒꯤꯕꯨ ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯦ ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯆꯥꯛ ꯊꯣꯡꯕꯗ ꯀꯔꯤ ꯁꯣꯏꯒꯦ ꯉꯁꯤꯇꯕꯨ ꯚꯥꯞ ꯑꯣꯏꯍꯧꯗꯕꯒꯤ ꯇꯧꯕꯅꯤ ꯈꯤꯇꯪ ꯁꯣꯏꯕ ꯌꯥꯗꯦ ꯉꯥꯡꯗꯣꯏꯗ ꯇꯧꯏꯅꯦ ꯉꯥꯡꯗ꯭ꯔꯕꯗꯤ ꯉꯁꯤꯈꯛꯀꯤ ꯋꯥ ꯅꯠꯇ꯭ꯔꯦ ꯅꯪꯗꯤ ꯅꯪꯅ ꯆꯥꯛ ꯍꯦꯛ ꯊꯣꯡꯕ ꯍꯩꯔꯛꯄꯗꯩ ꯆꯥꯛ ꯊꯣꯡꯂꯛꯄꯗꯩ ꯏꯔꯣꯝꯕ ꯐꯨꯠꯄꯗ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯀꯥꯔꯤꯁꯦ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕꯅꯤ ꯅꯪ ꯍꯦꯟꯃꯜꯂꯕꯅꯦꯕ ꯅꯪ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯁꯣꯏꯔꯦ ꯊꯕꯛ ꯇꯧꯕꯗ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯆꯥꯛꯇꯣ ꯅꯣꯏ ꯊꯣꯡꯉꯣꯗꯅ ꯍꯥꯏꯔꯛꯑꯅꯣꯕ ꯑꯩꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯨ ꯀꯥꯏꯅ ꯑꯝꯇ ꯍꯥꯏꯔꯛꯑꯅꯣꯕ ꯇꯧꯔꯣꯕ ꯅꯣꯏ ꯂꯣꯏꯅ ꯉꯥꯡꯂꯤ ꯁꯛꯂꯤꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯩꯅꯤꯅꯦ ꯌꯥꯔꯦ ꯆꯥꯛ ꯑꯃꯇ ꯆꯥꯔꯣ ꯅꯣꯏ ꯆꯥꯍꯧꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯄꯣꯝ ꯄꯣꯝꯅ ꯊꯣꯛꯈꯤ ꯍꯥꯏ ꯑꯗꯨꯒꯤ ꯅꯇꯧꯗꯣ ꯅꯌꯨꯝ ꯄꯥꯜꯂꯐꯥꯎ ꯇꯧꯔꯕꯗꯤ ꯅꯪ ꯆꯟꯅꯔꯣꯏꯍꯦ ꯁꯦꯝꯗꯣꯛꯎꯀꯣ ꯃꯗꯣ ꯁꯦꯝꯗꯣꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯊꯕꯤ ꯑꯃꯗꯤ ꯈꯣꯝꯃꯩ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯔꯣꯏ ꯈꯨꯟꯕ ꯂꯧꯕꯨꯛꯇ ꯂꯥꯛꯑꯝꯃꯤ ꯑꯅꯤꯗꯨ ꯅꯣꯛꯇꯅ ꯊꯔꯣꯏ ꯈꯨꯟꯃꯤꯟꯅꯔꯤ ꯁꯣꯝꯗꯅ ꯏꯕꯦꯂꯩ ꯃꯤꯒꯤ ꯂꯥꯏ ꯂꯧꯈꯠꯄ ꯑꯃ ꯆꯠꯅꯕ ꯃꯐꯤ ꯑꯉꯧꯕ ꯁꯦꯠꯇꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯀꯨꯟꯗꯥꯂꯩ ꯃꯍꯥꯛꯀ ꯍꯦꯛ ꯊꯦꯡꯅꯩ ꯀꯨꯟꯗꯥꯂꯩ ꯏꯕꯦꯂꯩ ꯎꯕꯗ ꯃꯆꯤꯟ ꯑꯗꯨ ꯐꯠ ꯄꯩꯊꯣꯛꯇꯨꯅ ꯁꯣꯜꯂꯤ ꯊꯕꯛ ꯑꯃꯗ ꯆꯠꯀꯦ ꯊꯣꯛꯂꯛꯄꯁꯦ ꯑꯣꯛꯅꯅꯤꯡꯗꯕ ꯃꯤ ꯍꯥꯟꯅ ꯑꯣꯛꯅꯔꯦ ꯇꯜꯂꯤ ꯑꯋꯣꯏꯕ ꯗꯥꯎꯒ ꯌꯥꯒꯗꯧꯕ ꯃꯥꯟꯗꯦ ꯑꯃꯥꯏꯕꯁꯤꯡꯁꯤꯒꯤ ꯃꯁꯛꯁꯤꯡꯁꯦ ꯃꯁꯤ ꯑꯣꯏꯔꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯎꯅꯤꯡꯗꯕ ꯃꯁꯤꯗꯤ ꯃꯥꯏꯁꯦ ꯑꯁꯣꯝꯗ ꯑꯣꯟꯊꯣꯛꯂꯒꯅꯦ ꯄꯔꯞ ꯆꯠꯈ꯭ꯔꯒꯦ ꯄꯔꯞ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯏꯕꯦꯂꯩꯒꯤ ꯃꯄꯥ ꯂꯥꯟꯗꯨꯅ ꯄꯔꯞ ꯆꯠꯂꯤ ꯏꯕꯦꯂꯩ ꯃꯥꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯕꯗꯨꯗ ꯍꯔꯥꯎ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯨꯗ ꯅꯣꯛꯇꯨꯅ ꯀꯨꯟꯗꯥꯂꯩꯕꯨ ꯀꯧꯏ ꯏꯆꯦ ꯀꯗꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯑꯁ ꯑꯃꯨꯛ ꯀꯧꯔꯛꯇꯅꯒ ꯇꯧꯏꯅꯤ ꯂꯥꯏꯃ ꯃꯊꯧ ꯑꯣꯈꯥꯛ ꯂꯩꯇꯕ ꯖꯥꯠꯅꯤ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯨ ꯌꯥꯕꯁꯤꯗ ꯊꯧ ꯂꯩꯇ ꯑꯃꯨꯛ ꯀꯧꯔꯛꯑꯦꯕ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯧꯏ ꯍꯣ ꯏꯆꯦ ꯇꯥꯕꯤꯗ꯭ꯔꯕꯣ ꯀꯗꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯍꯥꯏꯕ ꯀꯨꯟꯗꯥꯂꯩ ꯍꯟꯇꯛꯃꯨꯛꯇꯤ ꯍꯣ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯇꯧꯔꯤꯕ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯄꯗ ꯅꯪꯉꯣꯟꯗ ꯍꯥꯏꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯤ ꯀꯔꯤꯅꯣ ꯏꯆꯦ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯨꯗ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯅ ꯏꯆꯝ ꯆꯝꯅ ꯍꯪꯖꯕꯅꯦ ꯑꯗ ꯏꯆꯦꯅ ꯑꯗꯨꯝ ꯁꯥꯎꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯁꯥꯎꯏ ꯑꯩꯗꯤ ꯁꯥꯎꯈꯤꯗꯧꯔꯤꯌꯦ ꯅꯣꯏ ꯑꯃꯥꯏꯕꯁꯤꯡꯁꯤꯒ ꯑꯩ ꯁꯨꯡꯑꯣꯟ ꯑꯣꯟꯁꯤꯟꯅꯅꯤꯡꯗꯦ ꯀꯧꯅ ꯉꯥꯡꯅꯅꯤꯡꯗꯦ ꯅꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯑꯩ ꯅꯣꯔꯣꯛ ꯇꯥꯅꯕꯅꯤ ꯑꯗꯨꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯁꯨ ꯀꯧꯕꯤꯔꯛꯀꯅꯨ ꯅꯣꯏꯁꯤ ꯍꯩꯅꯗꯦꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯇꯤꯟ ꯑꯗꯣ ꯊꯨꯏ ꯂꯥꯎꯅ ꯁꯤꯠꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯛꯂꯕ ꯑꯗꯨꯗꯗꯤ ꯏꯕꯦꯂꯩ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯂꯛꯂꯦ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯑꯃꯥꯏꯕ ꯑꯩꯈꯣꯏꯕꯨ ꯏꯆꯦꯅ ꯑꯗꯨꯛ ꯍꯟꯊꯅ ꯈꯜꯂꯒ ꯐꯖꯗꯕ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗꯤ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩ ꯃꯨꯟꯅ ꯈꯜꯂꯒ ꯉꯥꯡꯕꯤꯌꯨ ꯏꯆꯦꯒꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯇꯤꯟꯒ ꯁꯤꯠꯄꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯍꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯂꯦꯡꯕꯤꯈ꯭ꯔꯣ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯑꯩ ꯍꯩꯅꯖꯗꯤꯌꯦ ꯑꯩ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯔꯦ ꯌꯧꯕꯤꯔꯣ ꯏꯕꯦꯝꯃ ꯑꯩꯅ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯆꯍꯤ ꯆꯨꯞꯄꯒꯤ ꯗꯥꯎ ꯌꯥꯔꯣꯏꯕ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕꯁꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯨꯟꯗꯥꯂꯩ ꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤ ꯏꯕꯦꯂꯩ ꯊꯋꯥꯏ ꯆꯥꯛꯅ ꯁꯣꯜꯂꯤ ꯍꯦ ꯑꯁꯨꯛ ꯎꯁꯤꯠꯇꯕ
ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯈꯟꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯀꯅꯤ ꯈꯜꯂꯨ ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯅꯈꯧꯔꯤ ꯆꯔꯝ ꯑꯗꯣ ꯃꯦꯠꯈꯥꯏꯔꯒ ꯋꯥꯔꯛꯀꯦ ꯅꯊꯋꯥꯏꯗꯗꯤ ꯂꯧꯕꯤꯔꯣꯏ ꯇꯝꯅꯔꯛꯀꯅꯤ ꯑꯌꯨꯛꯇꯒꯤ ꯈꯨꯜꯂꯛꯄ ꯊꯔꯣꯏꯅꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯈꯨꯟꯕ ꯑꯣꯏꯕꯅ ꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯊꯔꯣꯏ ꯑꯗꯨꯁꯨ ꯌꯥꯝꯁꯤꯜꯂꯛꯄꯅ ꯑꯅꯤꯗꯨ ꯂꯧꯕꯨꯛꯇꯒꯤ ꯀꯥꯃꯤꯟꯅꯔꯛꯂꯦ ꯇꯥꯈꯣꯃꯩ ꯊꯔꯣꯏꯁꯤ ꯅꯪꯒꯤ ꯁꯔꯨꯛ ꯈꯔ ꯄꯨꯈ꯭ꯔꯣ ꯀꯩꯗ ꯍꯥꯞꯅꯤ ꯑꯩꯒꯤ ꯀꯣꯛꯁꯦꯠꯀꯤ ꯐꯤꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯒ ꯄꯨꯈ꯭ꯔꯣ ꯀꯣꯟ ꯑꯍꯦꯟꯕ ꯌꯥꯎꯗ꯭ꯔꯦꯕ ꯄꯨꯔꯔꯣꯏꯌꯦ ꯅꯪ ꯂꯣꯏꯅ ꯄꯨꯈ꯭ꯔꯣ ꯍꯌꯦꯡ ꯊꯣꯡꯂꯀꯥꯟꯗ ꯑꯩꯒꯤ ꯁꯔꯨꯛ ꯈꯔ ꯑꯣꯏꯅ ꯄꯤꯔꯛꯑꯣꯕ ꯑꯦ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯉꯁꯥꯏꯗꯩ ꯋꯥꯅ ꯈꯨꯜꯂꯒ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯄꯨꯈꯣ ꯅꯣꯏ ꯏꯇꯩꯃ ꯍꯣꯏꯁꯨ ꯆꯥꯅꯤꯡꯉꯝꯅꯤꯌꯦ ꯑꯩꯈꯣꯏ ꯏꯇꯩꯃꯗꯣ ꯃꯥꯁꯨ ꯊꯔꯣꯏ ꯆꯥꯗꯦ ꯑꯩꯈꯣꯏꯗꯤ ꯏꯇꯩꯃꯅ ꯑꯌꯥꯝꯕ ꯆꯥꯛ ꯊꯣꯡꯉꯤ ꯏꯃꯥꯗꯤ ꯀꯌꯥ ꯊꯣꯡꯗꯦ ꯑꯗꯨꯅ ꯊꯔꯣꯏꯗꯣ ꯅꯪ ꯑꯗꯨꯝ ꯂꯣꯏꯅ ꯄꯨꯔꯣꯕ ꯅꯪꯅ ꯑꯣꯏꯅ ꯊꯣꯡꯂꯒ ꯑꯩꯒꯤ ꯁꯔꯨꯛ ꯈꯔ ꯊꯤꯜꯂꯛꯑꯣꯕ ꯍꯣꯏ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯊꯔꯣꯏꯁꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯍꯥꯎꯅ ꯊꯣꯡꯂꯒ ꯅꯪꯒꯤ ꯁꯔꯨꯛ ꯊꯤꯜꯂꯛꯑꯒꯦ ꯑꯗꯣ ꯊꯦꯡꯉꯦ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ ꯑꯩ ꯆꯠꯂꯒꯦ ꯅꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎ ꯑꯩ ꯊꯤꯟꯕꯤꯒꯦ ꯌꯥꯔꯅꯤꯗ ꯏꯅꯛ ꯅꯛꯂꯕꯁꯤꯕꯨ ꯑꯩ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯌꯨꯝ ꯌꯧꯔꯒ ꯅꯈꯣꯡ ꯅꯈꯨꯠꯀꯗꯣ ꯐꯖꯅ ꯍꯥꯝꯗꯣꯛꯂꯒ ꯂꯨꯝꯅ ꯂꯩꯌꯨ ꯍꯧꯖꯤꯛꯁꯦ ꯏꯪꯕ ꯍꯧꯔꯛꯄꯒꯤ ꯃꯤ ꯌꯥꯝ ꯅꯥꯟꯅꯔꯕꯅꯤ ꯅꯥꯍꯟꯒꯅꯨꯀꯣ ꯋꯥ ꯈꯔ ꯍꯥꯏꯅꯔꯝꯂꯒ ꯑꯅꯤꯃꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯐꯅ ꯊꯦꯡꯂꯦ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯐꯅ ꯊꯦꯡꯂꯦ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯅꯤ ꯏꯕꯦꯂꯩꯃꯥꯅ ꯈꯥꯡꯉꯦꯟꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯗꯣ ꯃꯈꯨꯠꯇ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯁꯥꯏ ꯇꯤꯡꯈꯪ ꯑꯃꯅ ꯆꯛ 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 ꯊꯤꯟꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯨꯟꯗꯥꯂꯦ ꯀꯨꯟꯗꯥꯂꯦ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯁꯥꯏ ꯇꯤꯡꯈꯪ ꯑꯁꯤꯅ ꯅꯕꯨꯛꯁꯤꯗ ꯆꯞ ꯆꯕꯛ ꯊꯤꯜꯂꯒ ꯅꯕꯨꯛꯇꯣ ꯈꯥꯡꯕ ꯉꯝꯍꯟꯗ ꯌꯦꯛꯍꯜꯂꯒ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯒ ꯑꯩꯒꯤ ꯕꯨꯠ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯈꯧꯔꯤ ꯑꯗꯨꯝ ꯃꯦꯠꯍꯟꯒꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯇꯤꯡꯈꯪ ꯇꯤꯡꯈꯪ ꯁꯥꯏ ꯇꯤꯡꯈꯪ ꯇꯤꯡꯈꯪꯅ ꯊꯤꯜꯂꯕꯅꯤ ꯊꯤꯜꯂꯕ ꯅꯕꯨꯛ ꯑꯁꯤꯗ ꯊꯤꯜꯂꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯁꯣꯝꯗ ꯅꯨꯡꯉꯥꯏꯅ ꯃꯌꯥ ꯀꯥꯈꯩ ꯇꯨꯝꯂꯝꯕ ꯀꯨꯟꯗꯥꯂꯦ ꯇꯨꯝꯂꯝꯕꯗꯒꯤ ꯃꯕꯨꯛ ꯑꯗꯨ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯏꯁ ꯄꯨꯛꯁꯤꯗꯤ ꯉꯁꯥꯏ ꯏꯟꯁꯥꯡꯗꯣ ꯃꯣꯔꯣꯛꯇꯤ ꯀꯌꯥ ꯁꯥꯗꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯒꯤ ꯄꯨꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯛꯂꯒ ꯅꯥꯈꯠꯂꯛꯂꯤꯕ ꯑꯁꯤꯅ ꯑꯩꯃ ꯁꯤꯗꯤ ꯈꯨꯅꯥ ꯆꯥꯗꯦꯅꯦ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯈꯣꯡ ꯍꯥꯝꯂꯨꯕꯅ ꯐꯗꯣꯏꯖꯥꯠꯂꯥ ꯈꯣꯡ ꯍꯥꯝꯂꯨꯕꯅ ꯐꯔꯅꯤ ꯌꯥꯗ꯭ꯔꯦꯕ ꯄꯨꯛꯁꯦ ꯅꯥꯕꯗ ꯁꯤꯗꯧꯔꯦꯕ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯏꯕꯦꯂꯩꯃꯥꯅ ꯆꯥꯛꯊꯥꯛ ꯄꯤꯗꯨꯅ ꯊꯝꯕ ꯃꯍꯥꯛꯀꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯍꯤꯌꯥꯏꯅꯨ ꯑꯗꯨ ꯀꯧꯗꯨꯅ ꯋꯥꯁꯤꯟꯅꯩ ꯍꯧꯖꯤꯛꯃꯛ ꯊꯣꯡꯉꯥꯝ ꯀꯨꯟꯗꯥꯂꯩ ꯍꯣꯏꯗ ꯆꯠꯂꯒ ꯀꯨꯟꯗꯥꯂꯩ ꯍꯥꯏꯕꯤ ꯉꯥꯔꯤ ꯃꯥꯟꯕꯤꯗꯣ ꯃꯈꯧꯔꯤ ꯑꯗꯨꯝ ꯃꯦꯠꯇꯨꯅ ꯋꯥꯔꯛꯂꯨꯁꯨ ꯃꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯆꯠꯂꯨ ꯄꯔꯞ ꯆꯠꯂꯨ ꯃꯈꯧꯔꯤ ꯑꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯃꯦꯠꯂꯨꯅꯨ ꯁꯤꯍꯟꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯂꯥꯛꯅꯈꯤꯒꯦ ꯑꯗꯨꯒ ꯍꯥꯠꯂꯕꯁꯨ ꯀꯣꯟꯅ ꯍꯥꯠꯀꯦ ꯍꯤꯌꯥꯏꯅꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨ ꯌꯥꯝ ꯂꯥꯏꯕꯗꯨꯕꯣ ꯃꯈꯧꯔꯤ ꯑꯗꯣ इखुꯠꯁꯤꯅ ꯇꯥꯞ ꯄꯥꯏꯔꯒ ꯍꯦꯛꯇ ꯃꯦꯠꯂꯒ ꯂꯣꯏꯔꯦ ꯑꯗꯣ ꯅꯨꯄꯥꯗꯤ ꯀꯔꯤꯅꯣ ꯇꯥꯟꯖꯥꯁꯦ ꯅꯨꯄꯥ ꯀꯥꯏꯅꯣꯝ ꯇꯧꯔꯛꯏꯁꯤꯅ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯄꯤꯕꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏ ꯆꯠꯊꯣꯛꯀꯣ ꯁꯥꯏꯗ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯆꯥꯗꯕ ꯏꯁ ꯅꯨꯄꯥ ꯀꯥꯏꯅ ꯌꯥꯝ ꯃꯦꯠꯂꯩ ꯂꯥꯡꯂꯤꯕ ꯁꯤꯟꯅꯔꯤꯕ ꯊꯕꯛꯁꯦ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦꯅꯦ ꯍꯥ ꯏꯔꯥꯡ ꯐꯅ ꯅꯨꯄꯥ ꯅꯍꯥ ꯈꯛꯇꯅꯦꯕ ꯅꯪꯒꯤ ꯅꯀꯣꯛꯇꯨꯗ ꯈꯜꯂꯤꯁꯦ ꯃꯥꯅ ꯈꯣꯏ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯅꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯏꯔꯥꯡ ꯌꯥꯎꯕꯤ ꯑꯃꯨꯛ ꯇꯥꯍꯜꯂꯤ ꯃꯥꯏꯗ ꯅꯣꯏ ꯇꯥꯏꯕ ꯃꯤꯁꯤꯡꯁꯦ ꯑꯋꯣꯟ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯍꯩꯅꯗꯦꯗ ꯑꯩꯁꯨ ꯁꯨꯝ ꯕꯨꯠ ꯈꯨꯃꯨꯊꯣꯛꯄꯤ ꯑꯣꯏꯅ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯪꯅꯁꯨ ꯅꯨꯄꯥ ꯑꯃ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯆꯨꯝꯅꯇ ꯅꯨꯄꯥꯗꯤꯅ ꯍꯪꯕꯒꯤ ꯋꯥꯅꯤ ꯅꯪ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯕ ꯃꯈꯥꯁꯦ ꯌꯥꯝ ꯇꯥꯅꯤꯡꯂꯒꯗꯤ ꯅꯆꯤꯟꯕꯥꯜ ꯑꯗꯨꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯅꯝꯁꯤꯟꯗꯧꯔꯤꯕ ꯑꯩꯅ ꯇꯥꯔꯣꯏ ꯏꯕꯦꯝꯃ ꯇꯥꯖꯔꯔꯣꯏ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯊꯣꯡꯉꯥꯝ ꯀꯨꯟꯗꯥꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯃꯨꯛ ꯁꯣꯏꯅꯤ ꯅꯪꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯐꯪꯗꯕꯩ ꯑꯁꯥꯎꯕꯁꯦ ꯀꯨꯟꯗꯥꯂꯦ ꯍꯥꯏꯕꯤꯗꯨꯗ ꯑꯣꯏꯅ ꯊꯩꯅꯧꯔꯒꯦ ꯈꯪꯒꯅꯤ ꯍꯦ ꯀꯨꯟꯗꯥꯂꯦ ꯅꯪ ꯂꯩꯔꯝꯃꯣ ꯅꯀꯣꯛꯇꯨꯗ ꯌꯥ ꯑꯆꯧꯕꯁꯤꯅ ꯐꯛꯂꯒ ꯊꯣꯡꯒꯦ ꯄꯦꯠꯄꯥ ꯉꯥꯡꯂꯝꯂꯒ ꯍꯤꯌꯥꯏꯅꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯅꯥꯀꯜ ꯑꯃꯗ ꯀꯨꯟꯗꯥꯂꯦ ꯑꯃꯥꯡꯁꯪ ꯆꯪꯂꯤꯕꯗꯣ
ꯍꯟꯗꯛꯀ 3ꯂꯛ ꯁꯨꯔꯦ ꯑꯗꯨꯕꯨ ꯃꯕꯨꯛ ꯊꯤꯟꯕ ꯂꯦꯡꯕꯗꯨꯗꯤ ꯐꯕ ꯀꯧꯕ ꯅꯥꯏꯔꯝꯗꯦ ꯀꯨꯟꯗꯥꯂꯩ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗꯒꯤ ꯃꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯁꯣꯂꯤ ꯁꯣꯂꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯈꯣꯡꯗꯤ 3ꯂꯛꯈꯛ ꯉꯥꯏꯔꯤ ꯍꯥꯝꯕ ꯑꯗꯨꯒꯗꯤ ꯍꯦꯗꯤ ꯃꯪ ꯌꯧꯕꯩ ꯐꯤꯕꯝꯗ ꯂꯩꯔꯦ ꯂꯣꯏꯔꯦ ꯈꯜꯍꯥꯎꯒꯁꯦ ꯊꯛ 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 ꯅꯤꯛꯂꯦ ꯍꯣꯏ ꯏꯃꯥ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯤ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯑꯩꯒ ꯅꯍꯥꯟ ꯃꯧꯒ ꯈꯔ ꯂꯥꯎꯅꯈꯤꯕꯗꯨꯗ ꯃꯥꯏꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯗꯅ ꯊꯑꯣꯏꯅ ꯆꯤꯟꯗꯗꯤ ꯌꯥꯝ ꯁꯥꯗꯕꯤ ꯆꯥꯕ ꯂꯣꯏꯔꯒ ꯄꯨꯛ ꯆꯥꯛꯄꯤ ꯃꯣꯔꯣꯛ ꯍꯥꯞꯂꯕ ꯖꯥꯠꯂ ꯑꯩꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛꯇ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯦ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯅꯪꯅꯁꯨ ꯀꯨꯟꯗꯥꯂꯩ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯏ ꯅꯣꯡꯗ ꯉꯥꯟꯈꯤꯁꯅꯨ ꯅꯄꯥꯝ ꯌꯧꯅꯕ ꯂꯨꯁꯝ ꯑꯗꯣ ꯄꯥꯏꯔꯒ ꯏꯟꯈꯤꯒꯦꯕ ꯑꯁꯨꯝꯅ ꯉꯥꯡꯂꯗꯨꯅ ꯏꯃꯨꯡ ꯆꯪꯅꯕ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯏꯃꯨꯡꯗ ꯈꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯅꯈꯣꯡꯗꯣ ꯍꯥꯝꯂꯕꯗꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯀꯗꯣ ꯁꯦꯡꯅ ꯍꯩꯊꯔꯝꯕ ꯌꯥꯗ꯭ꯔꯣ ꯂꯣꯏꯔꯦ ꯃꯅꯝꯅ ꯂꯩꯀꯥꯏ ꯁꯔꯥꯁꯜꯂꯤ ꯍꯩ ꯊꯣꯔꯥꯕꯤ ꯃꯆꯥ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯍꯩꯄꯥ ꯑꯃꯨꯛ ꯁꯥꯖꯤꯜꯂꯛꯂꯤꯕꯁꯦ ꯏꯁꯥꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦ ꯄꯨꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯟꯕꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯇꯅ ꯑꯔꯦꯝꯕꯗ ꯅꯀꯣꯛꯇꯣ ꯄꯥꯏꯔꯒꯅꯦ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗ ꯅꯝꯁꯤꯟꯖꯅꯤ ꯍꯧꯖꯔꯛꯀꯅꯨꯀꯣ ꯍꯔꯦ ꯀꯤꯕꯨ ꯀꯤꯖꯩꯅꯤ ꯁꯞꯇ꯭ꯔꯀꯥꯗꯤ ꯅꯪꯅ ꯑꯩ ꯑꯃꯥꯡꯁꯪꯗ ꯅꯝꯁꯤꯟꯗ꯭ꯔꯤꯉꯩ ꯅꯪ ꯍꯥꯟꯅ ꯅꯈꯧꯔꯤꯗꯣ ꯄꯥꯏꯔꯒ ꯍꯨꯔꯨ ꯂꯩꯔꯒ ꯊꯥꯒꯠꯂꯒ ꯍꯥꯏꯗꯠꯄ ꯇꯥꯔꯦ ꯀꯨꯟꯗꯥꯂꯩꯅ ꯍꯦꯟꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯀꯅꯥꯅꯣ ꯀꯨꯟꯗꯥꯂꯩ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯁꯦ 이망다 톡라우 나 카사야 아니다 코박시나 온ದ나 타게 톡라우 히야이노 군달레기 마망 오이랍 얌 낙나 아키바 sakphamda leplar이 히야이노 maya higatuna ai thoklaklabane tharodana khupakto se tharoba kundale khangpre khangaduna hoi ma ai sire haya to masa sing tanaba lawge tawjabani adubu nang haudre hiyainu na makhori adu met khibana hankre kundale phidring makhong adu kauduna chaina khangi yam aphau sakhidaine ai bu phuni khotni na yam hakhidaine huro se phuro ba phuro ngam sungam leidabda kundale mamit mana chomthok tawre marai tingthoklaga pakhat kan kaisu hatpi roida ngayak sum lai oi khraban na pa na pu singdo udaba kuiramani na aina uhanbani भूत आई फाउकी नंगी इक आक तौबी न सकतो अदुमाई तौरकन खांगदेदा कुंदाले इबे मनंगसे हातो कनो बुदी हाइरकबनी अदो आइनदी हाटलसिराना खली अदो नंग कई खली हाटपियु हाइरा हाटपिगनु हाइरा नंगीसु अपांबा अमदी हायोबा हाइरकलिबा वादुदा कुंदाले वादी ngang ngamtrabaniना ममितो हानदगी हेना चफुमुक लाउथोरकलमी मतौदुदा हियाइनुना हाइमा ममित कसे हानदगी हेना लाउथोरे माइसे सीदी सिनिंद्रिबा मालेसे होइदा हापी एरेगे नुंगाइद्रेबा सी हाइदुना खौरी मेलंबा दा खंगथा थादोरकलमी खंगथा थादोरकबा अदुदा कुंदाले मखादा निंगोंना यैदुना तुसिली लोकसु कंखु खुरी चटलगे इबेमा अमांग संगमानबी अदवाइदा कुल्लगा अमांग संगबी होरो आइदी चले नुपा थीबा हियाइनु मया हिगतलमदुना मफम अदुदगी मांगी कुंदाले मसादु ग्यान अमा ताजदे इथक थकना अकीबा अमगा लोइनना लाक्तना मसा सिंबु कौई हाय कना लेगे हाइबा आई सिरे मपांदा मुत थोरओ हाय ताब्रा हाइबने नोइबो आई केनोम तौरे आई सिरे मी आई सिरे ओ होय सिरे तुमनारंबा सिंग फुक हौगतना दुना चिंथोकनरकलमी अयिंबी मनेमगी नाक्ता सेंसिलक्तुना मनेमबो हौगतपी अहिंसिदा कइना तौबिरमिसिबो इमा खमाइना उइरुम तौना कना सिरगी इमाना सिरे हाइदना लावइदबो हो आई सिरे ए सिरगैगी वा ngangiba सिरदि हिपगा वा गमता nganगदबि लेदौ नत्रो खमाइ तमिनंग हक्ता लयो इमासे मसासे कइनमै तौ इमुंगदा हाना मुक्ता पुसिनबो तौसी असुमना मसागा ममौगना कुंदालेबु इमुंगदा पुसिनदुना संखी
ꯀꯨꯟꯗꯥꯂꯩ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯃꯤꯍꯨꯟ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯃꯀꯣꯛ ꯑꯗꯨ ꯄꯣꯛꯈꯥꯏꯗꯧꯔꯦ ꯀꯤꯕꯅꯁꯨ ꯃꯁꯥꯗꯨ ꯍꯧꯖꯤꯛꯁꯨ ꯅꯤꯛꯂꯤꯕꯅꯤ ꯑꯍꯤꯡꯗꯨꯃ ꯑꯗꯨꯃꯛ ꯇꯨꯝꯗꯕꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯑꯀꯤꯕ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯒ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯅꯤ ꯄꯨꯟꯁꯤꯟꯈꯤꯕꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯈꯤꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯅꯣꯡꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯑꯁꯤꯗꯗꯤ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯀꯨꯟꯗꯥꯂꯩ ꯆꯥꯛꯅ ꯁꯣꯜꯂꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯂꯥꯏꯒ ꯊꯥꯖꯤꯜꯂꯛꯇꯅ ꯑꯩꯕꯨ ꯍꯥꯠꯍꯟꯒꯦ ꯍꯣꯠꯅꯕ ꯀꯨꯟꯗꯥꯂꯩꯗꯤ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯆꯥꯛꯈ꯭ꯔꯦꯗꯀꯣ ꯑꯩ ꯉꯔꯥꯡꯒꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯇꯧ ꯉꯝꯕꯤꯗꯨꯅꯒ ꯑꯩꯉꯣꯟꯗ ꯀꯔꯦꯝꯀ ꯊꯥꯏꯅꯗꯅꯒ ꯇꯧꯈꯤꯕꯁꯤꯡꯗꯣ ꯑꯁ ꯑꯩ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯈꯧꯔꯤꯁꯤꯗ ꯃꯦꯠꯂꯝꯗ꯭ꯔꯕꯗꯤꯅꯦ ꯅꯨꯔꯥ ꯆꯐꯨ ꯑꯗꯨꯅ ꯊꯣꯝꯂꯒ ꯇꯥꯜꯂꯝꯒꯗꯧꯅꯤ ꯆꯥꯛꯏꯗꯀꯣ ꯁꯩꯗ ꯑꯩ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯗ꯭ꯔꯥ ꯊꯤꯔꯣꯔꯥ ꯀꯔꯤꯒꯤ ꯆꯥꯛ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯤꯉꯩꯁꯤꯗ ꯆꯥꯛꯀꯅꯦ ꯉꯁꯤ ꯈꯣꯡꯕꯥꯟ ꯌꯧꯅꯤ ꯆꯥꯅꯤꯡꯕ ꯅꯣꯏꯖꯥꯎꯁꯨ ꯆꯠꯂꯨ ꯑꯌꯦꯡꯕꯤ ꯇꯟꯗꯨꯅ ꯋꯥꯒ ꯃꯈꯥ ꯇꯥꯖꯗ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯇꯣꯡꯕ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯁꯦꯜ ꯅꯤꯔꯛꯏ ꯏꯃꯥ ꯀꯗꯥꯏ ꯂꯨꯄꯥ 5 ꯄꯤꯔꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯒꯦ ꯑꯁ꯭ꯋꯥꯏ ꯐꯥꯎ ꯊꯣꯛꯄꯗ ꯀꯔꯤꯒꯤ ꯄꯩꯁꯥ ꯂꯩꯇꯦ ꯄꯩꯁꯥꯒ ꯑꯃꯠꯇ ꯂꯩꯇꯦ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯊꯣꯛꯄꯤꯈ꯭ꯔꯅꯣ ꯑꯣꯟꯊꯣꯛꯅ ꯍꯩꯄꯥ ꯁꯥꯈ꯭ꯔꯦ ꯆꯥꯛꯀꯤ ꯋꯥꯕꯨ ꯆꯥꯅꯤꯡ ꯃꯇꯝ ꯆꯥꯅꯤ ꯏꯃꯥ ꯀꯗꯥꯏꯅꯣ ꯑꯩ ꯊꯦꯡꯉꯦ ꯃꯤ ꯉꯥꯏꯅꯔꯝꯃꯅꯤꯌꯦ ꯌꯨ ꯊꯛꯄꯅꯦꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ ꯃꯣꯏꯇꯥꯆꯧ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯟꯅꯁꯤꯀꯣ ꯌꯨꯝ ꯄꯥꯟꯁꯦ ꯍꯥꯏꯔꯕꯗꯤ ꯐꯖꯅ ꯄꯥꯟꯃꯤꯟꯅꯁꯤ ꯄꯥꯜꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯏꯄꯥꯝ ꯆꯠꯈꯤꯒꯦ ꯍꯥꯏ ꯌꯥꯔꯦ ꯑꯌꯨꯛꯁꯤꯗ ꯑꯋꯥꯏ ꯑꯈꯨꯝ ꯑꯃꯨꯛ ꯇꯧꯅꯔꯛꯂꯅꯨ ꯃꯤꯒꯤ ꯃꯥꯡꯗ ꯑꯩ ꯏꯀꯥꯏ ꯑꯆꯧꯕ ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯑꯁ ꯌꯥꯔꯦ ꯆꯒꯠ ꯌꯥꯝ ꯉꯥꯡꯉꯤ ꯌꯥꯔꯦ ꯁꯦꯜꯒ ꯑꯃꯠꯇ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯉꯥꯡꯍꯧꯔꯣ ꯅꯣꯏ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕ ꯊꯣꯛꯈꯤ ꯑꯌꯦꯡꯕꯤꯁꯨ ꯁꯥꯎꯔꯤ ꯏꯃꯨꯡ ꯆꯪꯈꯤ ꯁꯣꯝꯗꯅ ꯀꯦꯊꯕꯤ ꯐꯅꯦꯛ ꯍꯪꯒꯥꯝ ꯃꯄꯥꯡꯗꯨꯃ ꯁꯦꯠꯂꯦ ꯍꯥꯏꯔꯒ ꯑꯣꯏꯒꯤ ꯅꯥꯄꯗ ꯁꯅꯥꯔꯩ ꯄꯤꯛꯇꯛꯄ ꯑꯃꯁꯨ ꯊꯦꯠꯆꯤꯟꯗꯨꯅ ꯃꯈꯨꯠꯇ ꯊꯔꯣꯏ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯈꯣꯡꯃꯩꯒꯤ ꯁꯔꯨꯛ ꯊꯤꯟꯕ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯈꯣꯡꯃꯩꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯦ ꯍꯥꯎꯅꯕ ꯊꯣꯡꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯏꯟꯁꯥꯡ ꯃꯁꯛꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯏꯃꯥꯅ ꯄꯣꯛꯄꯗꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯊꯔꯣꯏ ꯊꯣꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯊꯣꯡꯉꯛꯇ꯭ꯔꯤꯕꯣ ꯊꯣꯡꯗꯦꯗ ꯅꯍꯥꯟꯈꯩ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯤ ꯉꯁꯤꯇꯕꯨ ꯑꯩꯅ ꯊꯣꯡꯉꯒ ꯅꯪꯗꯣ ꯄꯤꯖꯅꯤꯡꯕꯩ ꯍꯩꯇ꯭ꯔꯁꯨ ꯍꯩꯇꯅ ꯊꯣꯡꯉꯤꯅꯦ ꯑꯗꯣ ꯍꯥꯎꯇ꯭ꯔꯁꯨ ꯍꯥꯎꯋꯦꯅ ꯑꯗꯨꯝ ꯆꯥꯎꯀꯣ ꯍꯥꯎꯅꯤꯗ ꯅꯪꯅ ꯊꯣꯡꯕꯕꯨ ꯑꯗꯣ ꯅꯣꯏ ꯑꯋꯥꯊꯕꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯦꯛꯂꯒ ꯄꯤꯖꯗꯣꯏꯅꯣ ꯑꯋꯥꯊꯕꯤꯒꯤ ꯃꯇꯥꯡꯁꯤꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯂꯤꯛꯄꯒ ꯑꯗꯣ ꯅꯪꯅ ꯌꯥꯝ ꯆꯥꯅꯤꯡꯂꯕꯅꯤꯅ ꯑꯩ ꯑꯍꯤꯡꯗꯅꯦ ꯑꯩꯈꯣꯏ ꯃꯥ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯛꯑꯒꯦ ꯑꯗꯨꯒ ꯅꯪ ꯆꯥꯔꯣ ꯌꯥꯔꯦꯀꯣ ꯍꯣꯏ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯪꯁꯨ ꯆꯪꯉꯨ ꯑꯅꯤꯗꯨꯅ ꯂꯦꯞꯂꯒ ꯅꯣꯛꯐꯦꯠ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨ ꯂꯩꯁꯦꯝꯕꯅ ꯂꯥꯞꯅ ꯎꯔꯦ ꯅꯣꯛꯐꯦꯠ ꯀꯩꯁꯨ ꯇꯧꯗꯅ ꯅꯠꯇꯦ ꯃꯥꯏꯁꯤꯕꯨ ꯅꯨꯄꯥ ꯎꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯅꯨꯄꯥꯒ ꯎꯅꯕꯒ ꯑꯣꯏꯔꯝ ꯄꯨꯈ꯭ꯔꯤꯗ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂ ꯊꯥꯗꯗꯧꯅꯤ ꯑꯉꯥꯡ ꯃꯥꯅ ꯏꯔꯥꯡ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯕ ꯑꯩ ꯐꯥꯎ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤ ꯀꯥꯟꯁꯤꯗ ꯈꯪꯅꯤ ꯂꯩꯔꯝꯃꯣꯕ ꯈꯣꯡꯃꯩꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯀꯦꯊꯕꯤꯁꯨ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯀꯦ ꯇꯧꯕꯒ ꯂꯥꯞꯇꯛꯅ ꯃꯕꯨꯡ ꯂꯥꯛꯂꯤꯕꯗꯣ ꯍꯦꯛ ꯎꯏ ꯃꯤꯍꯨꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯩꯁꯦꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯈꯣꯡꯃꯩ ꯅꯠꯇ꯭ꯔꯣ ꯀꯅꯥꯏ ꯅꯨꯄꯥ ꯈꯪꯗꯦꯍꯦ ꯑꯩꯗꯤ ꯈꯪꯗꯦ ꯀꯥꯏ ꯍꯧꯖꯤꯛꯇ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯨ ꯑꯉꯥꯡ ꯅꯪ ꯆꯩ ꯌꯥꯝ ꯅꯤꯒꯅꯨꯀꯣ ꯐꯨꯕꯁꯦ ꯌꯥꯝ ꯅꯥꯕꯅꯤꯀꯣ ꯍꯣꯏ ꯅꯤꯗꯦ ꯇꯦꯟꯇꯛꯄ ꯄꯥꯈꯨꯝ ꯑꯗꯨ ꯄꯤꯔꯝꯂꯒ ꯀꯦꯊꯕꯤ ꯄꯔꯞ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯂꯩꯁꯦꯝꯕꯁꯨ ꯃꯆꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯨꯟꯗꯥꯂꯩ ꯃꯉꯣꯟꯗ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ ꯄꯥꯎ ꯇꯝꯂꯔꯦ ꯀꯨꯟꯗꯥꯂꯩ ꯃꯩꯊꯣꯡ ꯁꯨꯛꯅ ꯇꯥꯊꯣꯠ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯑꯁꯦꯡꯕꯅꯦ ꯃꯤ ꯏꯆꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯏꯆꯟ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯕꯅꯤ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯈꯣꯡꯃꯩꯒ ꯑꯃꯥꯏꯕꯤ ꯏꯕꯦꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯀꯦꯊꯕꯤꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯦ ꯏꯆꯟ ꯇꯣꯝꯕꯤꯒ ꯀꯦꯊꯕꯤ ꯍꯣꯏꯒꯗꯤ ꯇꯤꯟꯅꯕꯅꯤ ꯃꯃꯥꯟꯅꯕꯤꯅꯤ ꯑꯗꯨꯅ ꯏꯆꯟ ꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯆꯨꯝꯂꯕꯅꯤ ꯃꯥꯡꯂꯦꯗꯅ ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯆꯥꯗꯨꯗꯤ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗꯦ ꯃꯃꯥꯗꯨꯅꯅꯤ ꯑꯩꯕꯨ ꯑꯍꯤꯡꯗ ꯂꯥꯏ ꯊꯥꯖꯤꯜꯂꯒ ꯈꯧꯔꯤ ꯑꯁꯦ ꯃꯦꯠꯂꯒ ꯍꯥꯠꯀꯦ ꯇꯧꯔꯝꯕꯗꯣ ꯃꯍꯥꯒꯤ ꯇꯧ ꯉꯝꯕꯤꯅꯤ ꯃꯃꯥꯗꯣ ꯑꯩꯗꯤ ꯏꯆꯦꯅ ꯑꯃꯥꯏꯕꯤ ꯌꯥꯗꯕꯗꯨꯗ ꯆꯨꯝꯅꯇ ꯄꯥꯎ ꯇꯝꯕꯅꯤꯀꯣ ꯇꯥꯊꯣꯜ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯕꯤꯔꯛꯂꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯅꯨꯄꯤꯗꯣ ꯑꯩ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯄꯥꯝꯗꯕ ꯍꯥꯏꯕꯨ ꯌꯥꯝ ꯄꯥꯝꯈꯤꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯁꯦ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦ
ngarangsu khongnang khongda insang thongbara kaino tengkota ka yam pina hau mali kundalai karigumba ama ningsingbagumna insang haiba ngarang ayuk natro amuzau hoidagi tharoi thongba pireena khomaina purapado adu oizatlo oiramni ise oiramni is moidi insang ga pinadana yam henjinari boire khoi chantombina tambadadi yam nungsinai haini angang anido karigi nungsinaba moi nungsinaba naga chanaba yaroi aina pamdrabadi pamdre ai hausimak nupi dugi mayumda chatlagane macha nupi pamden hairudoribani lemnaga tok tok nate adudi lanjau tholoidreise karigi lanjau thongning ba thoksanu pamdrabadi pamdre tatho nang phamauko ai chatlaga amukta hairukige ai kuinaga panthaba pamdre kundalai hawgalaktuna parap lagle tathot masingda solawi chatkrisi lanjau amadi leirese aibu inaraga lumlaga yenglosirane hoida kumhai haisidi yari mamakai yenghawdawni yengluge de hai kundalai yam sauna laktuna ibelegi sumanga du da leplare ibelei masu la yengba mi la e haiduna mangol adu da phamlaga la yenglambani kundalai lakpa ubada masinda soli sakta sina mu kaidawa la izano masak si ubada mi hunse kokton de hekta hulapa kundalai phat hekta hai ibema ibelei nasa nupi do khara wara u lam yamna hele tongda pharak soidana tanarakani ibelei la yengba lakliba nupi adu da wonsindana hai ibema nang sauranu nangi lai khoirambase hayeng oina khoiramasi ngasigi di nang yoro hayeng oina lao asumna nupi ada thadokhraba matung ibelei kundalai da onsilei kari maram ge egi isa nupi warakadawriba warakpagi di mama aina nungtigi waraklibani masida isena awat apas thadana aigi isa warak ugaidi kainoba aigi isa nupi na kari phataba thabak tawramlabagi ho na sa nupi do Emou Oiba Pamde ho pamdiye adunani aina nasa wara u hairibase ha yo nokpo noksaning ho ise ibema aigi isa nupi do nangi namau oyu oidaba yade kaina aikhoi haijakhidiye ise na aigi isa pamdriba adudagi hena aina nasa nipa do pamdiye ho pamde hairadrabasu nasa nupi taungambi asinadi aigi imungda mau aigi khaliye ho khaliye isa nupa bu nang koi daga laisinge khaliye ba ado kundalai ai hinglingai da dine oi thoktabani oi thoktaba aigi isana nasa nupa du nang koi bidi kaisu oiramoi nasa nupa du na isa se koibi ba soidana oiramgani isa da mathong waram khangda da badnam pi badi mama aina khak yaroi adu ada ai khangge ibelai nasa waru ai nasa nupi do Emou Oiba Pamde sok pamde hairi basini si hairam tunda wang makha taramda kundalai jakhi ibelai yam sauna lepli mahak yamna sauri imungda parap sangkhiduna nongthelgi sak tokpadagi mayada hayeng sangba phau khangda tumliba kethabiu masa sagan pai laktana singkhalaga hai hawgaluwa hange kethabi uiron sarun ikhangna kaino ima mi tumlingai sida angamarai khangdana hekta singkhalai dubo ngawraga chatpa tare karigi ngawba nasindu khumu makhagi kundalagi masanupa khomai haibaduga nanga koinabra singna khumu koina diye kaidino ibelei sawning manduna masagi lukhang madada setlangna thajilaga karigi koina daba singna khumu koina dabra singna khumu khummu hadi khumudana si haiduna manangal aduda amu makhut aduna dam thajinduna phuthare mamana phumanba aduda kona thangdadi kethabina khomaiga maga nungsinai haibado mamada hairaklami ibelei pisum suktuna sungya yaroi aina yaroi hairibasini khomaigi wakhanang khanba sungya yaroi mangonda leibasu yaroi aidi ngamloi ta khomaiga kainaba aidi ngamloi ai ma nungsi ibelei masagi mamai mamit khangda thajilaga hairi aina yaroi hairiba maktada lamasu khenba aina yaroi hairi yaroi dana karigiro nang sugamna aigi sintakta khumlibase ha ho mama duna nangse pamdiye machinna thongna yum asida laktun hairamlabane nangse pamde haina ada nang ikai khangdadi sadana nupa duga adom loina khige haibro nangna nupa da nushirabasu mangonda leibadi sungya yaroi aina yaroi hairibasini aduga nang asidagi mapan thopasu yaroi nupa duga unabasu yaroi si hairamdana ibelei masagi kadagi tholakle kethabi hek launa kapje namisidagi kethabi mabu mapan thohan khidre ibeleina masabu kupsen senakre namit nini humni surak ludu phau
ꯀꯦꯊꯕꯤꯒꯤ ꯃꯋꯥ ꯃꯄꯥꯎ ꯈꯣꯟꯖꯦꯜ ꯇꯥꯔꯛꯇꯕꯗꯨꯗ ꯁꯣꯝꯗ ꯈꯣꯡꯃꯩ ꯃꯥꯁꯨ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯛꯂꯕꯅꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ ꯃꯪꯕ ꯍꯧꯔꯛꯂꯕꯅꯤ ꯁꯣꯝꯗꯁꯨ ꯅꯨꯡꯁꯤ ꯂꯩꯅꯥ ꯀꯕꯛ ꯀꯕꯛ ꯅꯥꯕ ꯍꯧꯔꯛꯂꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯥꯛꯀ ꯆꯥꯕꯤꯕ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯊꯨꯡꯅꯔꯣꯏ ꯁꯥꯗꯅ ꯃꯁꯤ ꯈꯨꯗꯤꯡ ꯁꯨꯠꯁꯨꯠꯀꯁꯨ ꯇꯧꯗꯨꯅ ꯀꯞꯂꯤꯕꯅꯤ ꯑꯃꯥꯡꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯦꯊꯕꯤ ꯊꯃꯣꯏ ꯀꯥꯏꯅ ꯃꯈꯣꯜ ꯍꯧꯍꯟꯗ ꯇꯨꯃꯤꯟꯅ ꯀꯞꯂꯤ ꯑꯣ ꯇꯥ ꯈꯣꯃꯩ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗ ꯎꯔꯛꯇꯕ ꯀꯨꯏꯔꯦꯕ ꯑꯩ ꯅꯪ ꯎꯅꯤꯡꯉꯦ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣꯕ ꯅꯣꯏ ꯅꯃꯥ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯂꯥꯏꯃ ꯐꯠꯇꯤ ꯐꯠꯇꯦꯀꯣ ꯌꯨꯝꯁꯤꯗꯒ ꯍꯦꯛꯇ ꯂꯥꯛꯂꯒ ꯑꯩꯕꯨ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯝꯃꯦꯕ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯇꯥ ꯈꯣꯃꯩ ꯅꯪꯉꯣꯟꯗ ꯂꯩꯔꯀꯥꯟꯗ ꯅꯣꯏ ꯅꯃꯥꯗꯣ ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯥꯛ ꯍꯥꯞꯄꯣ ꯆꯔꯥ ꯍꯦꯜꯍꯟꯒꯦꯕ ꯑꯩꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯈꯪꯅꯦꯕ ꯃꯥ ꯇꯥ ꯈꯣꯃꯩ ꯍꯣ ꯇꯥ ꯈꯣꯃꯩ ꯑꯩꯅ ꯁꯣꯝꯗ ꯆꯔꯥꯒ ꯍꯦꯟꯗꯅ ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯈꯥꯡꯂꯤꯁꯦ ꯅꯪꯗꯤ ꯅꯌꯨꯝꯗ ꯑꯍꯥꯎ ꯆꯥꯗꯅ ꯆꯥꯛꯀꯗꯣ ꯕꯣꯔꯥ ꯆꯥꯔ ꯂꯩꯔꯝꯗꯣꯏꯅꯤꯀꯣ ꯃꯄꯥꯟꯂꯣꯝꯗꯒꯤ ꯏꯕꯦꯂꯩꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯅꯊꯤ ꯐꯥꯏꯅꯤꯅ ꯂꯥꯏꯃ ꯀꯨꯏꯈ꯭ꯔꯦꯍꯦ ꯄꯔ ꯊꯣꯛꯂꯛꯑꯣ ꯑꯩ ꯈꯣꯡ ꯍꯥꯝꯒꯦ ꯍꯦꯛꯇ ꯊꯃꯣꯏ ꯀꯥꯏꯒꯦ ꯇꯧꯕꯁꯦ ꯀꯥꯏꯐꯝꯒ ꯈꯪꯗꯦ ꯑꯣꯏꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯁꯤꯕꯣ ꯀꯨꯏꯃꯜꯂꯦ ꯍꯥꯏꯕꯅꯦ ꯊꯣꯛꯂꯛꯑꯦꯍꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯆꯥꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯈꯩ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯏꯕꯦꯂꯩ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯍꯥꯏ ꯅꯈꯣꯡ ꯍꯥꯝꯐꯝ ꯊꯣꯛꯄ ꯍꯥꯝꯒꯦꯗꯤ ꯂꯩꯇꯗꯅ ꯅꯊꯧ ꯂꯩꯇꯗꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯕꯗꯣ ꯅꯤꯡꯁꯤꯡꯂꯒ ꯀꯞꯂꯨꯔꯤꯕꯅꯤꯅꯦ ꯑꯣꯏꯁꯨ ꯑꯣꯏꯔꯗꯕꯗ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯨ ꯀꯞꯄꯤꯅꯤ ꯑꯩꯗꯤ ꯀꯞꯈꯤꯗꯧꯔꯤ ꯁꯤꯗ꯭ꯔꯤꯐꯥꯎ ꯀꯞꯈꯤꯅꯤ ꯑꯩꯗꯤ ꯍꯥꯏ ꯆꯠꯊꯣꯛꯎꯀꯣ ꯈꯣꯡ ꯍꯥꯝꯒꯦ ꯅꯁꯛꯇꯨ ꯎꯕꯗ ꯑꯩ ꯈꯣꯡ ꯍꯥꯝꯅꯤꯡꯂꯝꯕꯒꯁꯦ ꯐꯒꯦ ꯇꯧꯏ ꯆꯠꯊꯣꯛꯁꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯈꯣꯡꯃꯩ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯔꯛꯇꯕ ꯊꯥꯈꯥꯏ ꯑꯃ ꯐꯥꯖꯤꯜꯂꯛꯂꯤ ꯉꯁꯤꯗꯤ ꯃꯃꯥꯅ ꯃꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯈꯤꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯀꯦꯊꯕꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯈꯣꯡꯃꯩꯒ ꯎꯅꯔꯝꯃꯤ ꯀꯦꯊꯕꯤ ꯈꯣꯡꯃꯩ ꯎꯕꯗ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯇꯨꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏ ꯈꯪꯕ꯭ꯔꯗꯣ ꯅꯍꯥꯟꯈꯩ ꯑꯩ ꯅꯤꯡꯁꯤꯡꯗꯕꯩꯅꯤ ꯈꯣꯡꯃꯩ ꯃꯈꯖꯥꯏ ꯄꯥꯏꯔꯒ ꯀꯅꯥ ꯍꯥꯏꯅꯣ ꯃꯤ ꯑꯩꯁꯨ ꯅꯤꯡꯁꯤꯡꯉꯤ ꯈꯪꯉꯕꯣ ꯆꯥꯛꯀ ꯆꯥꯕ ꯅꯠꯇꯦ ꯅꯆꯤꯟ ꯊꯤꯅꯣ ꯅꯪ ꯆꯥꯛ ꯕꯣꯔꯥ ꯆꯥꯏ ꯍꯥꯏꯁꯦ ꯃꯤꯅ ꯇꯝꯂꯛꯄꯗꯤ ꯑꯩ ꯇꯥꯔꯕꯅꯤ ꯆꯥꯗꯦ ꯑꯁꯦꯡꯕꯩꯅꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯩꯁꯦ ꯑꯩꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯅꯅꯤ ꯅꯪꯒ ꯎꯅꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏ ꯑꯩꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ ꯀꯔꯤꯒꯤ ꯑꯩꯒ ꯎꯅꯒꯅꯨ ꯍꯥꯏꯗꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯈꯪꯗꯦꯅ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯗꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯦꯊꯕꯤ ꯁꯥꯎꯅꯤꯡꯅ ꯈꯣꯡꯃꯩꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯐꯨꯔꯒ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯈꯪꯉꯣꯏꯕ ꯅꯪꯒꯤ ꯃꯔꯝꯒꯤ ꯑꯩꯁꯦ ꯏꯃꯥꯒꯤ ꯂꯤꯆꯩ ꯀꯌꯥꯝ ꯆꯥꯏ ꯅꯪꯗꯤ ꯈꯪꯂꯝꯃꯣꯏꯅꯦ ꯀꯦꯊꯕꯤ ꯇꯧꯅꯨꯕ ꯅꯥꯏ ꯍꯥꯏꯕꯅꯤ ꯅꯥꯏꯌꯦꯕꯁꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯅꯪꯒꯤ ꯃꯔꯝꯒꯤ ꯑꯩꯁꯦ ꯆꯔꯥꯒꯁꯨ ꯍꯦꯜꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯆꯥꯛ ꯕꯣꯔꯥ ꯆꯥꯕ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯃꯨꯛꯀꯁꯨ ꯐꯨꯒꯦꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯣꯡꯃꯩ ꯀꯞꯉꯥꯡ ꯇꯧꯅ ꯀꯦꯊꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯐꯨꯗꯣꯏ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯃꯩ ꯆꯠꯄ ꯍꯧꯏ ꯀꯦꯊꯕꯤꯅ ꯑꯣ ꯑꯩꯅ ꯈꯤꯇꯪ ꯐꯨꯕꯩ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯑꯩꯈꯣꯏ ꯇꯥꯆꯧ ꯇꯥꯛꯊꯣꯛꯑꯒ ꯐꯨꯍꯟꯒꯦ ꯃꯤꯒꯤ ꯊꯃꯣꯏ ꯊꯨꯒꯥꯏꯕ ꯃꯤꯐꯠꯇ ꯅꯪꯕꯨꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯍꯥꯏꯔꯒ ꯅꯈꯣꯡ ꯊꯨꯗꯦꯛꯍꯟꯒꯦꯕ ꯈꯪꯅꯤ ꯍꯥꯏꯁꯤꯅꯤ ꯑꯃꯗꯨꯃꯁꯨ ꯀꯞꯂꯤ ꯈꯨꯝꯂꯩ ꯅꯪꯒꯤꯗꯣ ꯑꯩ ꯅꯨꯡꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯤꯔꯣ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯃꯕꯨꯡ ꯇꯥꯛꯊꯣꯛꯂꯒ ꯈ꯭ꯋꯥꯡ ꯊꯨꯗꯦꯛꯍꯟꯅꯤ ꯅꯠꯇꯦ ꯁꯤꯕꯨ ꯀꯩ ꯈꯨꯅꯨꯡꯁꯤꯅꯣꯕ ꯅꯪꯅꯗꯤ ꯑꯩꯒ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯏꯗꯤ ꯍꯥꯏꯇꯥꯕ ꯃꯤ ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯒ ꯅꯪꯅ ꯄꯪꯐꯨꯗ ꯐꯨꯕꯗꯨꯗ ꯃꯤ ꯑꯩꯗꯤ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤ ꯅꯥꯏ ꯈꯪꯉꯕꯣ ꯅꯪꯅ ꯐꯨꯕꯗꯣ ꯅꯪꯗꯤ ꯑꯗꯨ ꯈꯛꯇꯅꯤ ꯅꯥꯔꯤꯗꯣ ꯑꯩꯗꯤ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯐꯨꯔꯤꯅꯤ ꯈꯪꯉꯕꯣ ꯐꯨꯕꯗ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯍꯦꯛ ꯂꯩꯒꯦ ꯈꯜꯂꯕ ꯑꯩꯒꯤ ꯂꯨꯁꯦ ꯀꯣꯛꯂꯒ ꯂꯥꯏ ꯅꯤꯡꯐꯝꯗ ꯊꯤꯟꯗꯣꯛꯂꯒ ꯂꯥꯏ ꯅꯤꯡꯍꯟꯒꯅꯤ ꯍꯥꯏꯔꯤꯅꯦ ꯈꯪꯉꯕꯣ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯗ ꯅꯪ ꯎꯔꯗꯤ ꯏꯃꯥ ꯂꯨꯀꯣꯛꯄꯤ ꯍꯥꯏꯅ ꯀꯧ ꯇꯥꯔꯦ ꯑꯁ ꯑꯗꯨꯗꯤ ꯇꯜꯂꯤꯉꯣ ꯌꯥꯝ ꯍꯩꯅꯗꯧ ꯃꯥꯟꯗꯦ ꯈꯣꯃꯩ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯑꯩ ꯂꯨ ꯀꯣꯛꯑꯒ ꯂꯥꯏ ꯅꯤꯡꯕ ꯉꯝꯂꯣꯏꯕ ꯑꯩ ꯇꯜꯂꯦꯕ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦꯕ ꯅꯣꯏ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯂꯩꯔꯗꯤ ꯅꯔꯨ ꯀꯣꯛꯅꯤ ꯍꯥꯏꯗꯨꯗꯤ ꯂꯨ ꯀꯣꯛꯄꯁꯨ ꯉꯝꯂꯣꯏ ꯅꯪꯒ ꯀꯥꯏꯅꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯑꯩꯁꯨ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ
ꯑꯅꯤꯗꯣ ꯅꯨꯃꯤꯠꯇꯨꯗ ꯆꯦꯜꯂꯝꯃꯤ ꯀꯨꯟꯗꯥꯂꯩ ꯃꯥꯗꯤ ꯈꯣꯡꯃꯩꯅ ꯀꯦꯊꯕꯤ ꯆꯦꯜꯂꯦ ꯄꯥꯎ ꯇꯥꯕꯗ ꯂꯝꯌꯥꯏꯗꯨꯗ ꯊꯔꯣ ꯍꯦꯛ ꯑꯣꯟꯗꯨꯅ ꯀꯞꯂꯦ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯍꯣ ꯃꯈꯣꯏ ꯃꯄꯥ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯑꯩꯕꯨ ꯍꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯦ ꯑꯩꯗꯤ ꯂꯣꯏꯔꯦ ꯍꯩꯗꯤ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯔꯦ ꯑꯌꯤꯡꯕꯤ ꯃꯅꯦꯝꯕꯨ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯊꯦꯝꯖꯤꯜꯂꯤ ꯏꯃꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯗꯨꯝꯅ ꯀꯞꯂꯥꯎ ꯇꯧꯕꯗꯣ ꯐꯖꯗꯦ ꯈꯣꯡꯃꯩꯁꯨ ꯄꯥꯝꯖꯔꯨꯕ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯨꯄꯤꯗꯣ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯁꯤꯕꯗꯕꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯔꯨꯕ ꯌꯥꯕ꯭ꯔꯣ ꯁꯤꯗꯤ ꯂꯥꯏꯕꯛꯀꯤꯅꯤ ꯀꯨꯟꯗꯥꯂꯩ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯥꯏ ꯏꯃꯥ ꯁꯥꯕꯤꯌꯥ ꯅꯪ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯅꯤꯡꯕ꯭ꯔꯕ ꯅꯨꯄꯤꯗꯣ ꯑꯃꯥꯏꯕꯤꯒꯤ ꯃꯆꯥꯅꯦ ꯑꯃꯥꯏꯕꯤꯒꯤ ꯃꯆꯥ ꯃꯃꯥꯗꯨꯅꯅꯦ ꯑꯩꯕꯨ ꯂꯥꯏ ꯊꯥꯖꯤꯜꯂꯛꯂꯒ ꯈꯧꯔꯤꯁꯦ ꯃꯦꯠꯂꯒ ꯍꯥꯠꯀꯦ ꯇꯧꯔꯝꯕꯗꯣ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯌꯨ ꯊꯛꯇꯅꯕ ꯖꯟꯇ꯭ꯔ ꯁꯤꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯨꯒ ꯑꯃꯠꯇ ꯊꯛꯈꯤꯗ꯭ꯔꯕꯅꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯕꯅꯤ ꯇꯣꯝꯕꯅ ꯃꯃꯥꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯖꯤꯜꯂꯛꯏ ꯏꯃꯥ ꯍꯧꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯈꯟꯅꯁꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥꯒ ꯑꯌꯤꯡꯕꯤꯒ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯂꯧꯕꯤꯔꯨꯅꯕꯗꯣ ꯅꯨꯄꯤꯅ ꯁꯦꯝꯖꯤꯟꯈꯤꯕꯗꯩ ꯅꯪꯕꯨꯗꯤ ꯑꯙꯥ ꯃꯣꯔꯥ ꯁꯨꯔꯕꯅꯦ ꯅꯣꯏ ꯑꯃꯠꯇꯒ ꯑꯩ ꯋꯥ ꯉꯥꯡꯅꯅꯤꯡꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯃꯥꯅ ꯁꯤꯗ ꯇꯠꯈ꯭ꯔꯕ ꯑꯗꯨꯗꯗꯤ ꯇꯣꯝꯕ ꯋꯥ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯕꯒ ꯂꯣꯏꯅꯅ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯧꯗꯨꯅ ꯀꯦꯊꯕꯤꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯝꯃꯤ ꯏꯕꯦꯂꯩ ꯁꯥꯎꯅꯤꯡꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯈꯪꯅ ꯏꯔꯦꯟꯖꯅ ꯋꯥ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯞꯊꯗꯨꯅ ꯑꯗꯨꯃꯛ ꯏꯔꯦꯟꯖꯅ ꯋꯥ ꯍꯥꯏꯈꯤ ꯃꯆꯥꯅꯨꯄꯤꯕꯨ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ ꯍꯥꯏꯅ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯦꯊꯕꯤꯁꯨ ꯂꯩꯀꯥꯏ ꯑꯍꯜ ꯈꯔꯒ ꯊꯤꯜꯂꯛꯂꯦ ꯃꯤ ꯍꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯕꯦꯂꯩ ꯃꯆꯥꯗ ꯆꯩꯔꯤ ꯑꯩꯅ ꯄꯥꯝꯖꯗꯦ ꯍꯥꯏꯔꯃꯛꯇꯗ ꯅꯪꯅ ꯅꯨꯄꯥꯗꯨꯗ ꯂꯩꯔꯅꯤꯗꯨ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯅꯦꯕ ꯂꯩꯁꯦꯝꯕꯁꯨ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡ ꯏꯑꯣꯏꯈꯩ ꯌꯨꯝ ꯄꯥꯅꯤ ꯀꯥꯏꯅ ꯆꯦꯜꯂꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯏꯒ ꯇꯩꯕ ꯍꯩꯔꯕꯣ ꯀꯦꯊꯕꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯀꯦꯊꯕꯤꯕꯨ ꯆꯩꯕ ꯌꯥꯕ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯊꯣꯛꯈꯤ ꯀꯦꯊꯕꯤ ꯃꯥꯗꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀ ꯊꯨꯡꯅꯗꯧꯔꯕꯅꯤ ꯁꯥꯗꯅ ꯉꯥꯡꯂꯤ ꯁꯛꯂꯤꯁꯤꯡꯗꯨ ꯃꯊꯨꯟꯗ ꯐꯥꯎ ꯍꯥꯞꯄꯤꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯁꯦꯝꯕꯅ ꯆꯦꯜꯂꯨꯔꯕꯤ ꯃꯆꯟꯕꯨ ꯀꯨꯏꯅ ꯌꯨꯝꯗ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯕꯗꯒꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯈꯣꯡꯃꯩ ꯑꯃꯗꯤ ꯀꯦꯊꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ ꯀꯨꯟꯗꯥꯂꯩ ꯃꯍꯥꯛꯇꯤ ꯂꯣꯏꯔꯦ ꯄꯥꯝꯗꯕꯗ ꯂꯝ ꯌꯧꯔꯦ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯅꯤ ꯀꯦꯊꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯉꯩ ꯀꯨꯟꯗꯥꯂꯩ ꯆꯪꯂꯛꯇꯨꯅ ꯂꯥꯟ ꯇꯧꯔꯔꯤꯕꯗꯣ ꯍꯥꯏ ꯅꯪ ꯆꯥꯛꯈꯨꯝꯁꯤꯗ ꯆꯥꯛ ꯊꯣꯡꯕ ꯌꯥꯔꯣꯏ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯃꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯩꯅ ꯂꯩꯍꯟꯅꯤꯡꯕ ꯃꯤꯗꯨꯈꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯅꯤ ꯑꯇꯩꯗꯤ ꯃꯄꯥꯟꯗ ꯍꯨꯏ ꯊꯝꯐꯝꯗ ꯂꯩꯒꯗꯕꯅꯤ ꯆꯠꯂꯣ ꯅꯐꯤ ꯌꯣꯝꯂꯨꯆꯣ ꯁꯪꯒꯣꯏ ꯃꯆꯤ ꯑꯁꯤꯗꯔ ꯀꯗꯥꯏꯗꯅꯣ ꯅꯣꯏꯅ ꯊꯣꯛꯄ ꯂꯩꯔꯨꯆꯣ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯦꯊꯕꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯏꯄꯪ ꯄꯪꯖꯩ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯃꯍꯥꯛꯇꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯑꯗꯨꯗꯤ ꯚꯨꯠ ꯂꯥꯛꯀꯅꯤꯌꯦ ꯁꯪꯒꯣꯏꯗ ꯂꯩꯕꯗꯨꯗꯤ ꯀꯤꯖꯩꯌꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩ ꯃꯆꯤꯟꯒꯁꯨ ꯈꯨꯝꯂꯗꯅ ꯚꯨꯠ ꯃꯀꯣꯟꯗꯒꯤ ꯂꯥꯛꯄ ꯃꯥꯅꯁꯨ ꯚꯨꯠ ꯀꯤꯖꯩ ꯀꯥꯏꯅ ꯄꯛꯂꯅꯤ ꯁꯥꯗꯅ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯒꯤ ꯋꯥꯗꯣ ꯍꯩ ꯆꯠꯂꯨ ꯅꯐꯤ ꯌꯣꯝꯂꯨꯁꯨ ꯆꯠꯂꯨ ꯍꯩ ꯆꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯍꯦ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯔꯅꯨ ꯀꯦꯊꯕꯤ ꯀꯤꯕꯩ ꯂꯥꯛꯄꯣꯏ ꯆꯥꯛꯈꯨꯝꯗꯒꯤ ꯄꯔꯞ ꯆꯦꯟꯊꯣꯛꯈꯤ ꯀꯨꯟꯗꯥꯂꯩ ꯑꯁꯥꯎꯕ ꯐꯥꯊꯗꯦ ꯀꯦꯊꯕꯤꯒꯤ ꯑꯋꯟꯄꯣꯠꯇ ꯌꯥꯎꯔꯛꯄ ꯀꯣꯜꯂꯤꯡ ꯃꯈꯩ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯝꯌꯥꯏ ꯇꯝꯅ ꯂꯪꯕ ꯍꯧꯏ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯅꯣꯏꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯀꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯃꯗꯣ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯔꯣꯏꯗꯕ ꯋꯥꯅꯤ ꯂꯣꯏꯔꯦ ꯏꯃꯨꯡꯗ ꯀꯣꯜꯂꯤꯛ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯟꯅ ꯄꯨꯝꯅꯤꯜ ꯍꯦꯛ ꯅꯤꯜꯂꯦ ꯈꯣꯡꯃꯩ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯀꯩꯅꯣ ꯏꯃꯥ ꯇꯧꯕꯤꯔꯤꯁꯤꯕꯣ ꯅꯠꯇꯦ ꯑꯌꯨꯛꯁꯤꯗ ꯏꯁꯧ ꯏꯔꯥꯡꯁꯨ ꯌꯥꯝ ꯂꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯀꯣꯟꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯀꯣꯞꯄꯦ ꯃꯤ ꯉꯔꯥꯡꯗ ꯄꯨꯖꯔꯛꯈꯤꯕ ꯑꯍꯟꯕ ꯉꯥꯛꯇꯅꯤ ꯅꯠꯇꯦ ꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯕ ꯍꯥꯏ ꯅꯇꯨꯒꯤ ꯀꯣꯜꯂꯤ ꯈꯔ ꯀꯣꯞꯄꯩꯗꯤ ꯅꯪ ꯁꯥꯎꯅꯤꯡꯉꯤꯅꯦ ꯍꯥ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯨꯡꯀꯣꯞ ꯄꯩꯔꯤꯕꯁꯤꯗꯤ ꯅꯪ ꯎꯗꯦꯕ ꯍꯥ ꯅꯠꯇ꯭ꯔꯥ ꯊꯃꯣꯏꯕꯨ ꯎꯕ ꯉꯝꯂꯗꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯨ ꯌꯦꯡꯂꯒ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤꯗꯦꯗꯣ ꯈꯪꯂꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯀꯨꯟꯗꯥꯂꯩ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯈꯥꯕꯩ ꯑꯗꯨꯅ ꯈꯣꯡꯃꯩ ꯇꯝꯅ ꯈꯪꯂꯪꯂꯩ ꯍꯩ ꯃꯍꯥꯆꯟꯗꯥ ꯅꯪꯗ ꯁꯤꯔꯣꯅ ꯍꯩ ꯄꯥꯟꯕꯃꯛꯇꯤ ꯄꯥꯜꯍꯧꯗꯦ ꯈꯦꯠꯂꯒ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯇꯣꯡꯕꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯏꯃꯥ ꯅꯣꯡꯉꯥꯟꯕꯗ ꯉꯥꯏꯔꯤ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ ꯀꯣꯜꯂꯤꯛ ꯂꯪꯈꯥꯏꯔꯤꯕ ꯑꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯃꯤꯒ ꯄꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩ ꯉꯝꯂꯣꯏꯌꯦ
ꯑꯗꯨꯅ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯁꯨꯝ ꯆꯥꯕꯤ ꯃꯥꯟꯕꯤ ꯑꯁꯤꯒ ꯁꯪꯒꯣꯏꯗꯔ ꯀꯩꯅꯣ ꯂꯩꯖꯁꯅꯤ ꯑꯩꯒ ꯄꯨꯟꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩ ꯉꯝꯂꯣꯏ ꯃꯈꯨꯠ ꯑꯁꯦ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯁ ꯏꯃꯥ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯉꯔꯥꯡꯇ ꯂꯨꯍꯣꯡꯕ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯆꯥꯛ ꯐꯥꯎꯕ ꯀꯧꯗ꯭ꯔꯤ ꯀꯔꯝ ꯍꯥꯏꯅ ꯁꯪꯒꯣꯏ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯒꯨꯟꯗꯥꯂꯩ ꯃꯆꯥ ꯑꯍꯟꯅ ꯉꯥꯡꯂꯤꯕꯗꯨ ꯃꯋꯥ ꯂꯧꯕꯤꯗꯦ ꯅꯨꯄꯤꯅ ꯉꯝꯕ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯝꯇꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯌꯥꯔꯣꯏ ꯂꯨꯍꯣꯡꯕꯁꯤꯗꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯄꯥꯝꯗꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯈꯟꯕꯒꯤ ꯍꯣꯡꯂꯦꯗꯅ ꯌꯥꯔꯦ ꯁꯤꯗꯒꯤꯗꯤꯅꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ ꯍꯥꯏ ꯑꯇꯣꯝꯕ ꯅꯪ ꯀꯔꯤ ꯌꯦꯡꯂꯤ ꯅꯄꯣꯠ ꯅꯆꯩ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯈꯣꯝꯖꯤꯜꯂꯒ ꯁꯪꯒꯣꯏꯗ ꯄꯔ ꯍꯣꯡꯗꯣꯛꯈꯣ ꯅꯪꯁꯨ ꯅꯃꯥ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯈꯔ ꯋꯥꯕ ꯇꯥꯔꯦꯅꯦ ꯅꯪꯅ ꯋꯥꯅꯤꯡꯗꯦ ꯑꯩ ꯋꯥꯕ ꯄꯥꯝꯗꯦ ꯏꯃꯥ ꯍꯥꯏꯔꯒꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯥꯏꯅꯈꯤꯒꯗꯧꯕ ꯈꯣꯃꯩ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯆꯥꯏꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯍꯣꯏ ꯃꯩ ꯍꯥꯏꯗ ꯈꯣꯝꯖꯤꯟ ꯀꯥꯗ ꯂꯩꯍꯧꯕ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯇꯥꯕ꯭ꯔꯥ ꯐꯤꯔꯣꯟꯁꯤꯡ ꯌꯣꯝꯁꯤꯜꯂꯣ ꯑꯇꯣꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯏꯃꯥꯅ ꯁꯥꯎꯅꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤꯅꯤ ꯃꯁꯤꯗ ꯊꯑꯣꯏꯅ ꯇꯥꯁꯤꯟꯕ ꯍꯧꯅꯗꯦ ꯇꯥꯖꯧ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯁꯪꯒꯣꯏ ꯑꯁꯤꯗ ꯈꯥꯖꯤꯜꯂꯒ ꯂꯩꯔꯒꯦ ꯏꯃꯥꯅ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯗꯤ ꯑꯃꯥꯏꯕꯤꯒꯤ ꯃꯆꯥꯗꯤ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯁꯤꯃꯗꯤ ꯈꯪꯖꯜꯂꯨ ꯁꯨꯛꯄꯥꯝ ꯄꯥꯝꯂꯝꯗꯕ ꯄꯣꯠꯇꯣ ꯅꯣꯡꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯀꯅꯥ ꯈꯪꯕꯅꯣ ꯏꯃꯥ ꯏꯃꯥꯁꯨ ꯏꯃꯥꯒꯤ ꯄꯥꯝꯗꯕ ꯋꯥꯈꯜ ꯑꯗꯨꯒ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯤꯌꯨ ꯅꯁꯥꯅ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯍꯥꯏꯕ ꯅꯣꯡꯃꯗꯣ ꯉꯥꯏꯗꯨꯅ ꯑꯁꯥ ꯑꯃꯗ ꯍꯤꯡꯖꯈꯤ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯣꯃꯩ ꯀꯣꯜꯂꯤꯛ ꯈꯔ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒ ꯈꯣꯃꯩ ꯑꯃꯗꯤ ꯀꯦꯊꯕꯤ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨ ꯑꯉꯥꯡ ꯉꯥꯛꯇꯒ ꯑꯣꯏꯔꯦ ꯌꯨꯝ ꯑꯃ ꯄꯨꯅꯕ ꯍꯣꯠꯅꯕꯗꯗꯤ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯅꯣꯡꯃꯗ ꯋꯥꯏ ꯍꯥꯏꯗꯦ ꯑꯔꯩꯕ ꯈꯔꯅ ꯄꯦꯟꯊꯣꯛꯅ ꯅꯣꯛꯅ ꯍꯤꯡꯕ ꯇꯝꯃꯤ ꯂꯩꯀꯥꯏ ꯑꯣꯏꯕꯅ ꯏꯕꯦꯂꯩꯁꯨ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯏ ꯁꯪꯒꯣꯏ ꯃꯆꯤꯗ ꯃꯇꯩ ꯃꯅꯥꯎ ꯇꯔꯛ ꯇꯔꯛ ꯈꯥꯖꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯁꯨ ꯄꯥꯡꯒꯜ ꯑꯃ ꯊꯣꯛꯄ ꯉꯝꯖꯗꯦ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯑꯣꯏꯔꯨꯕꯅ ꯃꯆꯥꯕꯨ ꯃꯅꯦꯝ ꯑꯗꯨꯅ ꯂꯧꯁꯤꯟꯕꯤꯗ꯭ꯔꯦ ꯈꯪꯂꯕꯗ ꯃꯄꯨꯡꯅꯤꯡ ꯏꯔꯨꯝ ꯂꯨꯝꯖꯗꯦ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯖꯗꯦ ꯁꯣꯝꯗꯅ ꯂꯨꯍꯣꯡꯕ ꯊꯥ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯦ ꯀꯦꯊꯕꯤ ꯑꯃꯗꯤ ꯈꯣꯃꯩꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯐꯪ ꯑꯐꯪ ꯊꯕꯛ ꯁꯨꯔꯛꯄ ꯉꯁꯤꯁꯨ ꯑꯅꯤꯗꯨ ꯃꯤꯒꯤ ꯂꯧ ꯈꯥꯎꯕ ꯆꯠꯂꯤ ꯋꯥꯔꯣꯏꯗꯕ ꯃꯥꯜꯂꯨꯕꯅꯦ ꯋꯥꯏꯅꯦꯍꯦ ꯊꯕꯛ ꯁꯨꯕꯁꯤꯁꯨ ꯋꯥꯔꯒ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯗꯅ ꯀꯗꯥꯏꯗꯒꯤ ꯄꯣꯊꯥꯕꯅꯣ ꯂꯧ ꯈꯥꯎꯔꯤꯁꯦ ꯏꯕꯥꯅꯤ ꯈꯛꯅꯤ ꯁꯦꯜ ꯃꯌꯥꯝ ꯐꯪꯅꯤꯡꯕꯩ ꯃꯤꯁꯨ ꯑꯇꯩ ꯅꯦꯛꯄꯤꯔꯅꯨ ꯏꯕꯥꯅꯤꯅ ꯉꯁꯤ ꯂꯣꯏꯅꯕ ꯑꯗꯨꯝ ꯈꯥꯎꯒꯦꯅ ꯃꯄꯨꯗꯨꯗ ꯍꯥꯏꯔꯝꯂꯦ ꯑꯗꯨꯒ ꯑꯩꯅ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯂꯩꯊꯣꯛꯑꯗꯤ ꯉꯁꯤ ꯂꯣꯏꯕ ꯉꯝꯈꯤꯗ꯭ꯔꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯀꯦꯊꯕꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕꯗꯩ ꯌꯥꯝ ꯋꯥꯔꯦ ꯅꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯂꯧ ꯈꯥꯎꯕ ꯀꯥꯗꯣ ꯆꯠꯍꯟꯗꯦꯕ ꯅꯣꯏ ꯏꯃꯥꯒ ꯇꯥꯆꯧꯒꯅ ꯁꯤꯁꯨ ꯄꯨꯟꯁꯤꯔꯣꯜꯅꯦ ꯑꯗꯨꯒ ꯑꯩꯗꯤ ꯀꯩꯁꯨ ꯋꯥꯕꯤꯗꯤꯌꯦ ꯅꯨꯡꯁꯤꯕ ꯊꯨꯡꯅꯔꯒꯕꯨ ꯀꯅꯥꯅ ꯋꯥꯅꯒꯦ ꯂꯧꯒꯁꯦ ꯌꯦꯡꯉꯨꯇꯣ ꯅꯣꯛ ꯅꯣꯛꯇꯅ ꯈꯥꯎꯕꯤꯒꯦꯗꯣ ꯑꯩꯗꯤ ꯋꯥꯕꯤꯗꯦꯕ ꯅꯨꯡꯁꯤꯕ ꯊꯨꯡꯅꯔꯕꯅꯤꯅ ꯆꯔꯥꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯍꯦꯟꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯅꯦ ꯍꯦꯟꯇꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯔꯥ ꯍꯦꯜꯂꯁꯨ ꯅꯨꯡꯁꯤꯕ ꯅꯪꯅꯗꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯗꯧꯔꯤꯁꯤꯗꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯆꯥꯛꯀꯗꯣ ꯑꯩꯗꯤ ꯆꯥꯖꯅꯤꯡꯗꯦꯗ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏꯌꯦꯕ ꯑꯅꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯛ ꯅꯣꯛꯇꯅ ꯂꯧ ꯑꯗꯨ ꯈꯥꯎꯃꯤꯟꯅꯔꯤ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯂꯧ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯈꯔꯅ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯣ ꯈꯣꯃꯩ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯧꯗꯣ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯗ꯭ꯔꯗꯣ ꯅꯪꯒꯤꯗꯃꯛ ꯆꯔꯥ ꯍꯦꯟꯖꯒꯦ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯅꯦ ꯁꯥꯊꯤꯅ ꯂꯨꯅ ꯇꯧꯗꯧꯔꯤꯅꯤ ꯑꯩꯅ ꯁꯦꯜꯒ ꯄꯥꯏꯔꯀꯥꯟꯗ ꯁꯅꯥꯒꯁꯦ ꯑꯆꯧ ꯑꯆꯧꯕ ꯁꯥꯕꯤꯗꯧꯔꯤꯕꯅꯤ ꯁꯦꯜꯗ ꯄꯥꯏꯔꯛꯈꯤꯁꯅꯨ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤꯅꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯒ ꯂꯩꯌꯣ ꯁꯤꯗ ꯂꯩꯌꯦ ꯅꯨꯡꯁꯤꯅꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯕꯅꯤ ꯁꯦꯜꯒꯤ ꯋꯥꯗꯤ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯕꯗ ꯂꯦꯞꯇ꯭ꯔ ꯂꯣꯏꯔꯦ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃ ꯑꯗꯨꯝ ꯄꯥꯏꯖꯔꯛꯂꯗꯧꯅꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤ ꯊꯥ ꯀꯌꯥ ꯍꯧꯈꯤ ꯑꯌꯦꯡꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯂꯦ ꯆꯍꯤ ꯑꯃ ꯍꯦꯟꯕꯒꯤ ꯃꯇꯝ ꯑꯁꯤꯐꯥꯎ ꯒꯨꯟꯗꯥꯂꯩ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯍꯣꯡꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯀꯦꯊꯕꯤ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯌꯦꯟꯗꯦꯝ ꯃꯀꯥ ꯑꯃ ꯂꯦꯟꯗꯨꯅ ꯍꯦꯛꯏ ꯑꯅꯤꯁꯨꯕ ꯑꯃ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯡꯅ ꯂꯦꯟꯕ ꯍꯧꯕꯒ ꯒꯨꯟꯗꯥꯂꯩꯅ ꯃꯥꯡꯂꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯗꯤ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯏꯃꯥ ꯌꯦꯟꯗꯦꯝ ꯍꯦꯛꯀꯦ ꯇꯧꯕꯅꯤ ꯅꯠꯇꯦ ꯌꯦꯟꯗꯦꯝ ꯍꯦꯛꯄꯕꯨ ꯀꯅꯥꯅ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯦꯛꯅꯕꯒꯦ
ꯑꯩꯅ ꯅꯍꯥꯟꯈꯣꯏ ꯌꯦꯟꯗꯦꯝ ꯃꯀꯥ ꯇꯥꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯪꯅ ꯍꯨꯔꯥꯟ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯦꯛꯄꯒꯤ ꯑꯣꯏꯔꯦ ꯊꯥꯡꯅ ꯂꯦꯜꯂꯒ ꯍꯦꯛꯇ꯭ꯔꯗꯤ ꯀꯃꯥꯏ ꯍꯦꯛꯇꯣꯏꯅꯣ ꯏꯃꯥ ꯑꯩꯗꯤ ꯈꯪꯗꯤꯌꯦ ꯑꯗꯨꯏꯅꯦ ꯅꯌꯨꯝ ꯄꯥꯅꯤꯗꯤ ꯈꯪꯉꯤꯅꯦ ꯌꯦꯟꯗꯦꯝ ꯍꯦꯛꯄꯕꯨ ꯍꯩꯇꯦ ꯅꯌꯨꯝ ꯆꯠꯄꯗ ꯅꯣꯏꯒꯤ ꯅꯃꯥ ꯂꯥꯏ ꯁꯥꯟꯅꯕꯤꯗꯨꯗ ꯍꯪꯉꯨ ꯌꯦꯟꯗꯦꯝ ꯀꯃꯥꯏ ꯍꯦꯛꯀꯦ ꯍꯥꯏꯕꯗꯣ ꯀꯔꯤ ꯊꯣꯛꯁꯦꯅ ꯇꯧꯔꯤꯅꯣ ꯁꯛꯇꯥꯁꯤ ꯂꯥꯏꯃ ꯌꯦꯡꯁꯨ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯦ ꯅꯪꯗꯧꯅ ꯌꯦꯡꯅꯤꯡꯗꯕ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃꯨꯛꯇ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤꯅꯦ ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯉꯥꯡꯗꯅ ꯀꯨꯟꯗꯥꯂꯩ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈꯤ ꯀꯩꯊꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯍꯧꯏ ꯐꯅ ꯋꯥꯗꯕ ꯁꯥꯔꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕꯅꯤ ꯃꯄꯨꯔꯣꯏꯕ ꯈꯪꯍꯟꯗ ꯇꯨꯃꯤꯟ ꯀꯞꯂꯤꯕꯅꯤ ꯃꯍꯥꯛꯁꯨ ꯀꯔꯤꯒꯤꯗꯤ ꯄꯥꯝꯂꯣꯏ ꯃꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤ ꯏꯃꯥ ꯅꯃꯧꯅ ꯂꯥꯟꯗꯕꯃꯛ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯅꯣꯡꯃꯗꯤ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ ꯅꯃꯧ ꯉꯥꯏꯔꯤꯌꯦ ꯏꯃꯥꯅ ꯃꯤꯅꯨꯡꯁꯤ ꯏꯔꯤꯛ ꯈꯔ ꯈꯤꯛꯄꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯉꯥꯏꯔꯤꯌꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯡꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥ ꯍꯥꯏꯔꯤ ꯏꯃꯥ ꯑꯏꯪꯕꯤꯒ ꯑꯩꯒ ꯃꯇꯝ ꯈꯔ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯀꯨꯟꯗꯥꯂꯩ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯀꯔꯤꯒꯤ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯎꯡ ꯏꯜꯂꯨꯒꯤ ꯁꯤꯅꯤꯅꯦ ꯑꯁ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯌꯥꯎꯡ ꯏꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯏꯪꯕꯤ ꯍꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯃꯛ ꯅꯥꯗꯨꯅ ꯂꯩꯔꯦ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯑꯏꯪꯕꯤ ꯃꯊꯟꯇꯅꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯅꯥꯗꯨꯅ ꯂꯩꯔꯕꯗꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯁꯦꯕꯥ ꯇꯧꯕꯤꯕ ꯍꯥꯏꯁꯦ ꯃꯍꯧꯁꯥ ꯅꯠꯇꯕ꯭ꯔꯅꯦ ꯍꯩ ꯇꯥꯅꯤꯡꯗꯦ ꯃꯣꯏ ꯊꯣꯛꯄꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯆꯠꯂꯨꯗ꯭ꯔꯕꯗꯤ ꯐꯖꯔꯣꯏ ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯕꯤꯔꯨꯔꯒꯦꯅ ꯑꯩꯁꯨ ꯈꯜꯂꯤ ꯑꯍꯜ ꯑꯅꯤꯗꯣ ꯁꯣꯟꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ ꯏꯁ ꯅꯇꯨꯒꯤ ꯃꯃꯥ ꯃꯄꯥꯕꯨꯅ ꯅꯃꯥ ꯅꯄꯥ ꯑꯣꯏꯅ ꯈꯟꯕ ꯑꯩꯕꯨꯅ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯍꯧ ꯍꯥꯏꯕ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥꯒꯤꯗꯤ ꯑꯩꯈꯣꯏ ꯈꯣꯡꯃꯩꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯃꯥꯁꯨ ꯏꯃꯥꯒꯤ ꯅꯆꯥꯅꯤ ꯃꯥꯒ ꯂꯩꯃꯤꯟꯅꯍꯧꯗꯣꯏꯁꯤꯗꯤ ꯑꯆꯧꯕ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯒꯅꯨ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯥꯟꯖꯥꯗꯨꯗ ꯑꯏꯪꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯧꯁꯦ ꯑꯩꯇ ꯅꯠꯇꯦ ꯀꯦꯊꯕꯤꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯃꯨꯛꯇꯅ ꯂꯩꯔꯤꯕꯗꯣ ꯇꯨꯡ ꯀꯣꯏꯕ ꯌꯥꯔꯣꯏ ꯁꯣꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯏꯃꯥꯒꯤ ꯅꯥꯄꯜ ꯑꯗꯨꯅ ꯆꯠꯅꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯏꯃꯥ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤꯉꯩ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯧꯁꯤꯟꯕꯤꯍꯧ ꯏꯃꯥ ꯇꯨꯡꯗ ꯅꯤꯡꯉꯝꯃꯛꯑꯣꯏ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯍꯦ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯄꯪꯂꯩ ꯃꯔꯩꯌꯨ ꯑꯍꯩ ꯑꯄꯥ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯛꯀꯅꯨ ꯅꯈꯖꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯑꯏꯪꯕꯤ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯃꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯔꯣꯏ ꯈꯪꯕꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯇꯥꯆꯧ ꯑꯩ ꯐꯤ ꯌꯣꯟꯕ ꯂꯣꯏꯔꯕꯅꯦ ꯆꯠꯅꯕ ꯇꯧꯁꯤ ꯌꯨꯝ ꯌꯧꯕꯗ ꯅꯨꯃꯤꯠ ꯇꯥꯈꯤꯅꯤ ꯍꯣꯏ ꯑꯩꯁꯨ ꯂꯥꯛꯑꯒꯦ ꯑꯏꯪꯕꯤ ꯄꯔꯞ ꯆꯠꯈꯤ ꯀꯨꯟꯗꯥꯂꯩꯅ ꯅꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯆꯧꯕ ꯅꯪꯒꯤꯁꯦ ꯇꯁꯦꯡꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯎꯡ ꯏꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯥ ꯌꯥꯎꯡ ꯏꯟꯕ ꯅꯠꯇꯦ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯅ ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ ꯑꯗꯨꯅ ꯉꯁꯤ ꯑꯗꯨꯝ ꯆꯠꯂꯒꯦ ꯏꯃꯥꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯃꯨꯛꯇꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯌꯨꯝ ꯑꯁꯤꯗ ꯈꯣꯡꯃꯩ ꯀꯧꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯅꯕ ꯇꯧ ꯑꯔꯦꯝꯕꯗ ꯊꯣꯛꯃꯣ ꯄꯥꯝꯃꯦꯒ ꯄꯥꯝꯗꯦꯒ ꯀꯩ ꯀꯥꯟꯅꯒꯗꯒꯦ ꯑꯩ ꯆꯠꯂꯦ ꯏꯃꯥ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯑꯩꯁꯨ ꯀꯨꯏꯅꯕꯨꯗꯤ ꯂꯩꯔꯣꯏ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯂꯤ ꯆꯠꯈꯣ ꯂꯩꯕꯤꯅꯨ ꯀꯅꯥꯝꯇ ꯂꯩꯕꯤꯅꯨ ꯏꯇꯣꯝꯇ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯂꯩꯍꯧꯒꯦ ꯃꯇꯩꯒ ꯃꯆꯦꯒꯅ ꯐꯤ ꯌꯣꯝꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯀꯦꯊꯕꯤ ꯉꯛꯅ ꯍꯪꯉꯤ ꯏꯆꯦ ꯀꯔꯥꯏ ꯆꯠꯇꯣꯏꯅꯣ ꯐꯤꯒ ꯌꯣꯝꯂꯤꯁꯤꯅ ꯌꯨꯝꯗꯅꯦ ꯃꯇꯝ ꯈꯔ ꯂꯩꯔꯨꯒꯦ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯨꯒꯦ ꯇꯧꯕꯅꯤ ꯑꯣ ꯑꯏꯪꯕꯤ ꯃꯅꯥꯎꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯑꯋꯥꯕ ꯐꯔꯗꯣꯏꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯃꯥꯅ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯃꯃꯧꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯕꯤꯔꯗꯣꯏꯅꯤ ꯋꯥꯔꯨꯔꯅꯨ ꯏꯅꯥꯎꯁꯤꯗꯤ ꯊꯥꯖꯗꯦꯗ ꯏꯆꯦ ꯏꯃꯥꯒꯤ ꯃꯇꯧꯁꯤꯗ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ ꯅꯪꯕꯨ ꯁꯣꯏꯗꯅ ꯃꯃꯧꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯕꯤꯔꯗꯧꯅꯤ ꯅꯪꯒꯤ ꯅꯈꯨꯠ ꯆꯥꯔꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯊꯦꯡꯂꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯅꯪ ꯏꯃꯥꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯣꯏ ꯏꯆꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯦꯊꯕꯤ ꯃꯄꯥꯝꯗ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯇꯣꯏꯅ ꯂꯥꯛꯇꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯄꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯗꯤ ꯄꯪꯍꯥꯗ ꯍꯦꯛ ꯍꯔꯥꯎꯖꯩ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯔꯕꯁꯨ
ꯏꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯎꯗꯕ ꯀꯨꯏꯔꯦ ꯅꯪꯕꯨ ꯈꯔ ꯇꯣꯏꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯇꯣꯏꯅ ꯂꯥꯛꯑꯒ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯍꯟꯊꯅꯕꯅꯦ ꯃꯔꯛ ꯃꯔꯛꯇ ꯈꯛ ꯂꯥꯛꯀꯦ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝ ꯇꯣꯏꯅ ꯆꯠꯄꯗꯣ ꯐꯠꯇꯦꯁꯨ ꯍꯥꯏꯌꯦ ꯏꯅꯦ ꯁꯈꯤꯅ ꯏꯆꯥꯗꯤ ꯌꯨꯝ ꯄꯥꯟꯈꯤꯕꯗꯩ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯝꯂꯦ ꯆꯨꯝꯃꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝ ꯇꯣꯏꯅ ꯆꯠꯄ ꯍꯧꯅꯗꯦ ꯑꯗꯣ ꯅꯪꯕꯨ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯈꯣꯃꯩꯅ ꯂꯨꯅ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯅꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤꯃꯠꯇ ꯑꯍꯣꯡꯕ ꯂꯩꯇꯕ꯭ꯔꯥ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯏꯃꯥ ꯑꯗꯣ ꯏꯃꯥꯒꯤꯗꯤ ꯑꯍꯣꯡꯕ ꯂꯩꯇꯦꯗ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤ ꯇꯧꯕꯒꯤꯗꯤ ꯑꯩꯅꯁꯨ ꯅꯃꯥꯗ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯇꯨꯅ ꯁꯦꯡꯗꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯃꯥꯅ ꯆꯩꯕꯗ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯕ ꯋꯥꯗꯨꯒꯤꯔꯥ ꯏꯃꯥꯅ ꯁꯦꯡꯗꯣꯛꯅꯤꯡꯉꯤ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯋꯥ ꯅꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯅꯃꯥꯗꯨꯅ ꯑꯩꯁꯦ ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯍꯥꯠꯀꯦ ꯇꯧꯈꯤꯕꯅꯦꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏ ꯑꯗꯨꯒꯤꯔꯣ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯏꯃꯥ ꯅꯪꯅ ꯕꯨꯠ ꯊꯥꯖꯤꯜꯂꯨꯔꯕꯣ ꯑꯃꯨꯛꯇꯪꯅꯤꯗ ꯑꯅꯤꯔꯛ ꯁꯨꯅꯒ ꯊꯥꯖꯤꯟꯕ ꯅꯠꯇꯦ ꯑꯩꯁꯨ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯈꯤꯗꯨꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯅꯃꯥꯗ ꯁꯣꯏꯗꯅ ꯁꯦꯡꯗꯣꯛꯈꯤꯅꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯗꯁꯨ ꯑꯋꯥꯕ ꯄꯤꯔꯔꯦ ꯑꯩꯁꯦ ꯌꯥꯝ ꯂꯥꯜꯂꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯏꯃꯥ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯂꯥꯟꯗꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯁꯪꯁꯥꯔꯁꯤꯗ ꯏꯃꯥꯁꯨ ꯅꯣꯡꯃꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯁꯤꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯀꯩꯊꯕꯤꯁꯨ ꯍꯜꯂꯛꯂꯦ ꯃꯇꯝ ꯈꯔꯗꯤ ꯀꯨꯟꯗꯥꯂꯦ ꯌꯨꯝ ꯑꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥꯗꯨ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯍꯧꯒꯠꯄ ꯉꯝꯗ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯅꯥꯔꯦ ꯍꯥꯏꯕ ꯈꯣꯃꯩ ꯑꯃꯗꯤ ꯀꯦꯊꯕꯤꯗꯤ ꯈꯪꯂꯝꯗꯦ ꯅꯣꯡꯃ ꯈꯣꯃꯩꯒ ꯀꯦꯊꯕꯤꯒꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯂꯨꯕꯗ ꯀꯨꯟꯗꯥꯂꯦ ꯃꯍꯥꯛꯅ ꯊꯤꯔꯤꯈꯩ ꯆꯩꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ ꯑꯗꯒꯤ ꯆꯪꯕ ꯉꯝꯗꯗꯨꯅ ꯑꯅꯤꯃꯛ ꯑꯃꯠꯇ ꯆꯪꯂꯛꯂꯝꯗꯦ ꯀꯨꯟꯗꯥꯂꯦ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯗꯨꯅ ꯑꯩꯍꯣꯏꯃ ꯁꯤꯔꯦ ꯑꯩꯕꯨ ꯐꯃꯨꯡ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯞꯂꯒ ꯂꯩꯈꯤꯗꯣꯏꯅꯣ ꯑꯩꯕꯨ ꯍꯧꯒꯠꯂꯒ ꯆꯠꯅꯤꯡꯉꯦ ꯍꯥꯏ ꯋꯥꯅꯤ ꯆꯥꯛꯁꯨ ꯉꯔꯥꯡꯗꯒꯤ ꯆꯥꯔꯛꯇ꯭ꯔꯤ ꯄꯨꯛꯀꯁꯦ ꯏꯍꯥꯡꯂꯦꯕ ꯇꯧꯔꯤꯕꯁꯦ ꯏꯆꯥꯅꯨꯄꯥ ꯌꯥꯑꯣꯡ ꯏꯟꯕ ꯄꯥꯝꯕꯗꯨꯅ ꯃꯇꯨ ꯃꯄꯥꯝ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯅꯤꯡꯂꯨꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯐꯥꯎ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯀꯅꯤ ꯈꯪꯗꯦꯕ ꯏꯆꯥ ꯑꯅꯤꯈꯛ ꯄꯣꯛꯄꯕꯨ ꯑꯃꯠꯇ ꯑꯐꯕ ꯌꯥꯎꯗꯦ ꯃꯥꯏ ꯅꯨꯄꯤ ꯂꯨꯅ ꯇꯧꯕ ꯉꯥꯛꯇ ꯑꯙꯥ ꯃꯣꯔꯥ ꯆꯨꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯗꯣ ꯑꯩꯕꯨ ꯈꯣꯡꯁꯤꯁꯨ ꯍꯥꯝꯅꯤꯡꯒꯨꯝꯅ ꯇꯧꯏ ꯍꯧꯒꯠꯄꯁꯨ ꯉꯝꯗꯦ ꯑꯃꯥꯡꯁꯪ ꯐꯥꯎꯗ ꯁꯝꯂꯒ ꯄꯨꯕꯤꯅꯕ ꯃꯤ ꯑꯃꯠꯇꯗꯤ ꯑꯩꯕꯨ ꯄꯥꯝꯈ꯭ꯔꯦꯗ ꯎꯄꯥꯏ ꯂꯩꯇꯦ ꯀꯨꯟꯗꯥꯂꯦ ꯍꯧꯒꯠꯄꯁꯨ ꯉꯝꯗ ꯃꯤ ꯀꯧꯕꯁꯨ ꯉꯝꯗ ꯈꯣꯡ ꯍꯥꯝꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯍꯥꯛ ꯈꯥꯡꯖꯤꯟꯗꯨꯅ ꯍꯤꯞꯂꯤ ꯃꯁꯥ ꯑꯗꯨꯁꯨ ꯂꯥꯏꯍꯧ ꯍꯦꯟꯖꯤꯜꯂꯛꯏ ꯂꯣꯛ ꯀꯟꯅ ꯈꯨꯔꯦ ꯃꯍꯥꯛ ꯃꯃꯥꯅ ꯂꯣꯛ ꯀꯟꯅ ꯈꯨꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯈꯣꯃꯩꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯁꯨꯔꯦ ꯏꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯦ ꯂꯣꯛꯁꯨ ꯀꯟꯅ ꯈꯨꯏ ꯅꯠꯇꯦ ꯅꯥꯔꯕ ꯖꯥꯠꯂꯥ ꯆꯪꯂꯒ ꯍꯪꯂꯨꯗꯧꯁꯨ ꯇꯥꯊꯤ ꯑꯃꯨꯛ ꯆꯩꯔꯛꯀꯅꯤ ꯑꯗꯨꯅ ꯆꯪꯗꯧꯁꯨ ꯇꯜꯂꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯃꯥꯅ ꯑꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯁꯣꯜꯂꯤꯉꯩ ꯏꯃꯨꯡꯗꯒꯤ ꯀꯦꯊꯕꯤ ꯇꯍꯥꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯇꯞꯅ ꯆꯦꯟꯁꯤꯟꯈꯤ ꯁꯣꯏꯗ꯭ꯔꯦ ꯑꯁꯤ ꯆꯪꯈ꯭ꯔꯤꯁꯦ ꯃꯃꯤꯠꯇ ꯏꯁꯤꯡ ꯊꯣꯛꯑꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯀꯨꯏꯕ ꯅꯠꯇꯦ ꯀꯦꯊꯕꯤ ꯈꯣꯃꯩꯕꯨ ꯂꯥꯛꯂꯛꯇꯅ ꯀꯧꯔꯛꯏ ꯑꯍꯣ ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯣ ꯈꯔ ꯊꯨꯔꯦ ꯈꯣꯃꯩ ꯇꯍꯥꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥꯁꯦ ꯃꯁꯥ ꯃꯩ ꯍꯧꯅ ꯁꯥꯔꯦ ꯏꯪꯊꯝꯁꯨ ꯆꯟꯕ ꯃꯥꯜꯂꯦ ꯃꯁꯥꯁꯦ ꯐꯩꯖꯨꯞ ꯁꯨꯠꯂꯁꯨ ꯊꯛ ꯅꯤꯛꯂꯦ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯍꯤꯗꯥꯛ ꯑꯃꯨꯛꯇ ꯁꯦꯝꯃꯟꯁꯦ ꯈꯔ ꯊꯨꯕꯤꯔꯣ ꯈꯣꯃꯩ ꯏꯊꯛ ꯊꯛꯀꯠꯅ ꯏꯃꯥꯗꯤ ꯑꯃꯥꯏꯕ ꯌꯥꯗꯕꯅꯦ ꯀꯃꯥꯏ ꯀꯧꯔꯨꯗꯣꯏꯅꯣ ꯃꯣꯏꯇ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯆꯠꯂꯣ ꯈꯔ ꯊꯨꯔꯣ ꯃꯁꯥꯁꯦ ꯁꯥꯃꯟꯗꯅ ꯌꯥꯡꯁꯨ ꯆꯤꯡꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯍꯧꯖꯤꯛꯄꯨ ꯑꯃꯥꯏꯕꯤ ꯌꯥꯗꯦꯅ ꯇꯧ ꯂꯩ ꯌꯥꯕ ꯃꯇꯝꯂꯣ ꯅꯛꯁꯨ ꯅꯛꯄ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯑꯩꯅ ꯀꯧꯒꯦꯁꯨ ꯀꯧꯕꯤꯔꯨꯆꯣꯕ ꯈꯣꯃꯩ ꯄꯟꯊꯥꯗ ꯀꯦꯊꯕꯤ ꯍꯣꯏꯗ ꯆꯠꯇꯨꯅ ꯏꯕꯦꯂꯩꯕꯨ ꯀꯧꯔꯤ ꯏꯕꯦꯂꯩ ꯃꯥꯅ ꯈꯪꯖꯕ ꯍꯤꯗꯥꯛ ꯈꯔ ꯄꯔꯞ ꯁꯦꯝꯗꯨꯅ ꯀꯨꯟꯗꯥꯂꯩ ꯃꯉꯣꯟꯗ ꯄꯤꯊꯛꯄꯗꯒꯤ ꯀꯨꯟꯗꯥꯂꯩ ꯂꯥꯏꯍꯧ ꯈꯔ ꯍꯜꯂꯦ ꯃꯁꯥꯗꯨ ꯅꯦꯅꯥ ꯇꯥꯅ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯛꯂꯦ ꯃꯁꯥꯗꯨ ꯆꯥꯗꯕꯒꯤ ꯄꯠꯁꯨ ꯄꯠꯂꯦ ꯏꯕꯦꯂꯩ ꯃꯁꯥꯗꯨ ꯑꯣꯟꯁꯤꯜꯂꯛꯏ 이베마 나마기 자나바 사풋 khara adu phubiruso masasi sadabagini sor saning zamang samnadribasi ima champuto phuluraga ima na amuk sabidrabati ima de agi khut chadabane kundalei mamaugi matau makne
ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯈꯪꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯍꯥꯏ, ꯀꯔꯤꯒꯤ ꯆꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯆꯠꯂꯣ, ꯏꯃꯥ ꯆꯝꯐꯨꯠ ꯆꯥꯒꯦ꯫ ꯏꯃꯧꯅ ꯐꯨꯠꯄ ꯆꯝꯐꯨꯠꯇꯣ ꯏꯃꯥ ꯆꯥꯒꯦꯅꯦꯍꯦ꯫ ꯍꯥꯏꯗꯣꯔꯛꯂꯤꯕ ꯃꯅꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯦꯊꯕꯤ ꯍꯔꯥꯎꯕꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯄꯟꯊꯔꯝꯗ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯆꯪꯈꯤ꯫ ꯏꯕꯦꯂꯩ ꯇꯟꯖꯥ ꯆꯥꯔꯦ ꯈꯟ ꯑꯁꯨꯝꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯏꯅꯝꯃ, ꯃꯃꯥꯡ ꯊꯛꯇ ꯅꯅꯥꯎꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯅꯝꯃꯗ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯏꯅꯝꯃꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯕꯦꯂꯩ, ꯑꯁꯣꯏ ꯑꯔꯥꯟ ꯄꯨꯊꯣꯛꯅꯔꯒꯨꯝꯁꯤ꯫ ꯏꯔꯥꯟ ꯃꯌꯥꯝꯅ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯑꯣꯏꯔꯅꯤ꯫ ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯕꯨ ꯁꯦꯠꯅ ꯈꯥꯏꯅꯍꯟꯈꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯈꯨꯗꯤꯡꯕꯨ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯄꯣꯂꯣꯏꯗꯗꯤ ꯑꯩꯁꯨ ꯈꯪꯂꯛꯂꯦ, ꯐꯠꯇꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯐꯕꯁꯨ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕꯗꯣ ꯑꯩ ꯅꯪ ꯎꯔꯒ ꯈꯪꯂꯛꯂꯦꯅꯦꯍꯦ ꯏꯕꯦꯂꯩ꯫ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯏꯕꯦꯂꯩ, ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦꯅꯦ꯫ ꯑꯩꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯗꯨꯅ ꯏꯃꯧ ꯑꯁꯤꯕꯨ ꯑꯩꯅ ꯃꯤꯔꯥꯏꯗꯨꯅ ꯊꯝꯂꯨꯔꯦ꯫ ꯏꯅꯝꯃ, ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨ꯫ ꯏꯅꯝꯃꯁꯨ ꯂꯥꯟꯗꯦ꯫ ꯃꯃꯥꯡ ꯊꯛꯇ ꯏꯅꯝꯃꯁꯨ ꯈꯨꯊꯤꯈꯤꯕ, ꯃꯩꯆꯥꯛ ꯐꯪꯈꯤꯕ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯝꯃ, ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯅꯃꯧ ꯑꯣꯏꯅ ꯑꯃꯨꯛꯇꯗꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯀꯔꯤꯒꯤꯗꯤ ꯂꯧꯁꯤꯜꯂꯣꯏ? ꯂꯧꯁꯤꯟꯒꯅꯤ꯫ ꯑꯩꯅ ꯏꯃꯧꯕꯨ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯀꯨꯟꯗꯥꯂꯩꯅ ꯃꯃꯧꯕꯨ ꯂꯧꯁꯤꯟꯕꯤꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯍꯧꯔꯦ꯫ ꯀꯦꯊꯕꯤ ꯃꯍꯥꯛꯀꯤ ꯅꯤꯡꯖꯕ ꯑꯗꯨꯁꯨ ꯊꯨꯡꯂꯦ꯫ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯤꯡꯕ ꯉꯝꯖꯔꯦ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯀꯨꯟꯗꯥꯂꯩꯅ ꯃꯃꯧꯕꯨ ꯂꯧꯁꯤꯟꯕꯤꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯍꯔꯥꯎ ꯂꯩꯃꯤꯟꯅꯕ ꯍꯧꯔꯦ꯫ ꯀꯦꯊꯕꯤ ꯃꯍꯥꯛꯀꯤ ꯅꯤꯡꯖꯕ ꯑꯗꯨꯁꯨ ꯊꯨꯡꯂꯦ꯫ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯤꯡꯕ ꯉꯝꯖꯔꯦ꯫ ꯇꯣꯝꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤꯁꯨ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯍꯔꯥꯎ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯑꯃꯥꯏꯕ ꯐꯠꯇꯕ ꯇꯧꯕ ꯀꯌా ꯑꯃꯁꯨ ꯂꯩ꯫ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯁꯦꯕꯥ ꯇꯧꯕ ꯑꯃꯥꯏꯕꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯍꯧꯁꯥꯅ ꯑꯐꯕꯒ ꯐꯠꯇꯕꯒ ꯌꯥꯅꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯑꯐꯕꯗꯨ ꯈꯛ ꯂꯧꯁꯤꯟꯗꯨꯅ ꯐꯠꯇꯕ ꯃꯍꯥꯛꯇꯤ ꯂꯥꯞꯅ ꯊꯝꯈꯤꯁꯤ꯫